I'm doing good. How are you? Why gaming? Ramesh live stream lại. James lại. Yare hay. Ahan mo ngasai. Ahum lak sure mi thôi ngasai ha mai ya da. James ni o khango bra. Ai ya da na. Ani ra ahum lak sure ni try tawri je. Ramesh ngasidi keno tawre. Yen oina chicken boiler khara cha khare adun. Mayam di kai material janar ge. As oh hꯥꯎꯕꯗꯤ ꯅꯠꯇꯦꯗ ꯁꯨꯝ ꯀꯣ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯇꯧꯕꯅꯤ ꯍꯣꯏ ꯍꯥꯎꯏꯗꯤ ꯍꯥꯏꯇꯥꯔꯦ ꯍꯥꯎꯕ ꯃꯊꯦꯜꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯦꯟꯅ ꯍꯥꯎꯕꯗꯤ ꯑꯣꯏꯗꯦ ꯔꯥꯃꯦꯁꯀꯤ ꯍꯋꯥꯏ ꯍꯥꯏꯁꯤꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤꯗ ꯅꯪꯕꯨ ꯍꯥꯎꯅ ꯊꯣꯡꯉꯗꯤ ꯍꯋꯥꯏꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯅꯨꯡꯇꯤ ꯆꯥꯁꯤꯜꯂꯒꯗꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯇꯩꯗꯤ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯖꯦꯝꯁ ꯃꯥꯡꯈ꯭ꯔꯕ꯭ꯔꯣ ꯖꯦꯝꯁ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯑꯦ ꯀꯩꯅꯣ ꯂꯩꯕ ꯀꯥꯡꯊꯣꯟ ꯂꯩꯒꯦ ꯍꯥꯏꯔꯛꯑꯕ ꯖꯦꯝꯁ ꯅꯦꯠꯋꯥꯛꯁꯤ ꯐꯖꯔꯦ ꯄꯠ ꯄꯠ ꯇꯠꯂꯦ ꯖꯤꯑꯣꯁꯤꯗꯤ ꯂꯪꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯐꯣꯟ ꯂꯣꯟ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯔꯃꯦꯁ ꯀꯩꯅꯣ ꯌꯥꯕꯅꯤ ꯑꯦꯀꯥꯎꯟ ꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛꯇꯤ ꯌꯥꯗꯕꯅꯦꯕꯀꯣ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯌꯥꯝ ꯀꯨꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯈꯔ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯁꯤꯖꯤꯟꯅꯔꯛꯄ ꯌꯨꯖꯔ ꯑꯗꯨꯒꯨꯝꯕ ꯌꯨꯖꯔ ꯑꯗꯩꯗꯤ ꯄꯣꯠꯀ ꯑꯗꯨꯝ ꯈꯔ ꯐꯖꯅ ꯑꯗꯨꯝ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕ ꯌꯨꯖꯔꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠ ꯄꯦ ꯂꯦꯇꯔ ꯍꯥꯏꯅ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯗ ꯄꯦ ꯂꯦꯇꯔꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯏ ꯑꯦꯝ ꯑꯥꯏꯒꯤ ꯇꯥꯏꯞꯇ ꯊꯥ ꯊꯥꯒꯤ ꯄꯤꯕ ꯑꯗꯨꯝ ꯌꯥꯕꯅꯦ ꯕ꯭ꯔꯣ 1+15R ꯔꯤꯌꯦꯜꯃꯤ 16 Pro Plus ꯃꯁꯤ ꯄꯥꯏꯕꯗ ꯌꯥꯕ ꯐꯣꯟ ꯑꯣꯏꯕ꯭ꯔꯥ ꯍꯥꯏ 1+15R ꯌꯥꯝ ꯊꯤ ꯐꯔꯦ ꯀꯣ ꯌꯥꯝ ꯊꯤ ꯐꯔꯦ ꯍꯥꯏꯁꯦ ꯍꯟꯗꯛꯀꯤ ꯑꯅꯧꯕ OnePlus ꯀꯤ ꯊꯣꯛꯂꯛꯏꯕꯁꯤꯡꯒꯤ ꯐꯣꯟꯗꯤ ꯂꯣꯏ ꯗꯤꯖꯥꯏꯟꯗꯤ ꯐꯖꯅ ꯃꯃꯜꯗꯤ ꯈꯔ ꯌꯥꯝꯃꯦ ꯔꯤꯌꯦꯜꯃꯤ 16 Pro Plus ꯁꯨ ꯐꯩ ꯀꯩꯝ ꯀꯥꯏꯗꯦ ꯃꯣꯏ ꯁꯕ ꯕ꯭ꯔꯥꯟ ꯃꯣꯏ ꯃꯁꯦꯟꯁꯦ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟ ꯇꯥꯕ ꯄꯥꯎꯗꯣ ꯀꯔꯝꯕꯅꯣ ꯑꯣꯞꯄꯣꯒ ꯀꯔꯤꯒ ꯕ꯭ꯔꯥꯟ ꯑꯃꯒꯅꯣ ꯑꯃꯨꯛ ꯄꯨꯟꯁꯤꯟꯈꯤꯗꯣꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯑꯗ ꯃꯣꯏꯁꯤ ꯏꯃꯥꯟ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯅꯤ ꯃꯣꯏꯁꯦ ꯃꯄꯥ ꯑꯃꯇꯩ ꯃꯆꯥꯒꯨꯝꯕꯅꯦ ꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯁꯦꯝꯁꯪ ꯁꯥꯎꯃꯤ ꯋꯥꯟ ꯄ꯭ꯂꯁ ꯁꯤꯡꯁꯤ ꯄꯩꯁꯥ ꯈꯤꯇꯪ ꯇꯥꯡꯈꯠꯈ꯭ꯔꯗꯤ ꯗꯤꯁꯄ꯭ꯂꯦꯁꯤꯗ ꯂꯥꯏꯟ ꯆꯤꯡꯕꯒꯤ ꯍꯦꯛ ꯍꯦꯛ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯣꯏꯔ ꯅꯣ ꯀꯨꯏꯔꯛꯑꯒ ꯍꯥꯏꯌꯦ ꯑꯗꯨ ꯃꯣꯏꯁꯤ ꯏꯃꯥꯟ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯅꯤ ꯃꯣꯏꯁꯦ ꯃꯄꯥ ꯑꯃꯇꯩ ꯃꯆꯥꯒꯨꯝꯕꯅꯦ ꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯁꯦꯝꯁꯪ ꯁꯥꯎꯃꯤ ꯋꯥꯟ ꯄ꯭ꯂꯁ ꯁꯤꯡꯁꯤ ꯄꯩꯁꯥ ꯈꯤꯇꯪ ꯇꯥꯡꯈꯠꯈ꯭ꯔꯗꯤ ꯗꯤꯁꯄ꯭ꯂꯦꯁꯤꯗ ꯂꯥꯏꯟ ꯆꯤꯡꯕꯒꯤ ꯍꯦꯛ ꯍꯦꯛ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯣꯏꯔ
ꯃꯃꯜ ꯇꯥꯡꯈꯠꯂꯛꯑꯒ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯀꯩꯅꯣꯅꯤ ꯄꯣꯠꯂꯣꯏ ꯁꯤꯟꯖꯝ ꯍꯥꯏꯔꯤꯁꯦꯀꯣ ꯐꯣꯟꯗꯨꯒꯤ ꯁꯣꯐꯋꯦꯌꯔꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯞꯗꯦꯠ ꯄꯤꯔꯛꯄ ꯃꯇꯝꯗ ꯁꯣꯐꯋꯦꯌꯔꯗꯣ ꯃꯣꯏꯅ ꯐꯖꯅ ꯕꯤꯇꯥ ꯇ꯭ꯔꯥꯏꯌꯦꯜꯒꯨꯝꯕ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯔꯣꯜ ꯑꯥꯎꯠ ꯇꯧꯗ꯭ꯔꯤꯉꯩꯗ ꯐꯖꯅ ꯃꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯗꯅ ꯇꯦꯁ ꯇꯧꯗꯅ ꯗꯦꯕꯂꯞꯄꯔ ꯃꯌꯥꯝꯅꯒ ꯇꯦꯁ ꯇꯧꯍꯜꯂꯤꯗꯣ ꯕꯤꯇꯥ ꯚꯔꯖꯟ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯗ ꯐꯖꯅ ꯔꯤꯁꯔꯁ ꯇꯧꯕ ꯋꯥꯠꯄꯩ ꯍꯥꯏꯇꯥꯔꯦ ꯕꯛꯁ ꯂꯩꯕꯗꯒꯤꯅꯤ ꯑꯗꯨꯅ ꯐꯣꯟꯗꯨꯗ ꯊꯥꯗꯣꯔꯛꯑꯀꯥꯟꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯥꯏꯟ ꯆꯤꯡꯕꯒꯤ ꯏꯁꯨꯒꯨꯝꯕꯒ ꯍꯦꯛ ꯍꯦꯛ ꯊꯣꯛꯏꯁꯦ ꯑꯗꯣ ꯂꯣꯏꯅꯃꯛꯇꯗꯤ ꯌꯥꯎꯗꯦꯀꯣ ꯗꯥꯎ ꯌꯥꯗꯕ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯣ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯈꯛꯇꯪꯗ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯑꯥꯏꯐꯣꯟ 15 120 GBꯗꯣ ꯀꯌꯥ ꯑꯣꯏꯔꯤꯒꯦ ꯍꯧꯖꯤꯛ ꯑꯩ iPhone 15ꯗꯤ 45 ꯑꯗꯥꯏꯃꯨꯛꯇ ꯐꯪꯒꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗꯀꯣ ꯑꯩꯅ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯋꯤꯛ ꯍꯞꯇꯥꯗꯁꯨ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯆꯠꯂꯤꯕ ꯇꯥꯡ 13-13ꯇꯒꯤ ꯑꯌꯥꯝꯕꯅ ꯑꯦꯃꯥꯖꯣꯟꯁꯨ 13 ꯇꯧꯔꯝꯗꯧꯅꯤ ꯐ꯭ꯂꯤꯞꯀꯥꯔꯠꯇꯁꯨ 16ला 17ला ꯑꯗꯨꯗꯒꯤ ꯍꯧꯔꯅꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯍꯥꯏꯕꯗꯣ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯗ ꯁꯦꯜ ꯂꯥꯛꯑꯅꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯁꯦꯜ ꯂꯥꯛꯄ ꯉꯥꯏꯕꯤꯌꯨ ꯐꯣꯟ ꯂꯩꯒꯗꯕ ꯑꯣꯏꯔꯗꯤ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯑꯦꯃꯥꯖꯣꯟꯗ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯗꯦꯠ ꯑꯦꯅꯥꯎꯟꯁ ꯇꯧꯔꯦꯗꯅꯀꯣ ꯑꯗꯨꯗ ꯑꯣꯐꯔ ꯌꯥꯝ ꯆꯥꯎꯅ ꯐꯪꯅꯤ ꯑꯗꯨꯅ ꯑꯦꯃꯥꯖꯣꯟꯗꯁꯨ ꯐ꯭ꯂꯤꯞꯀꯥꯔꯠꯇꯁꯨ iPhone 15ꯁꯤꯗꯤ 50ꯒꯤ ꯃꯈꯥꯗꯕꯨ ꯎꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯩꯒꯦꯅ ꯌꯦꯡꯉꯝ ꯇꯥꯔꯗꯤ ꯍꯟꯗꯛꯀꯤ ꯑꯣꯐꯔ ꯃꯅꯨꯡꯁꯤꯗ ꯗꯦꯠ 16ꯗꯒꯤ ꯍꯧꯔꯒ ꯗꯦꯠ 22 ꯐꯥꯎꯔ ꯀꯩꯅꯣ ꯑꯣꯏꯒꯨꯝ ꯇꯧꯕꯅꯦ ꯍꯞꯇꯥ ꯑꯃꯔ ꯀꯩꯅꯣ ꯑꯗꯨ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯌꯥꯔꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯦ ꯑꯦꯃꯥꯖꯣꯟꯗ ꯆꯦꯟꯕ ꯌꯥꯒꯗ꯭ꯔꯣ ꯕꯦꯠ ꯍꯥꯏ ꯌꯥꯕꯅꯦ ꯆꯦꯟꯕꯒꯤꯗꯤ ꯑꯦꯃꯥꯖꯣꯟꯗ ꯂꯣꯏꯅꯃꯛ ꯐꯪꯉꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯆꯦꯟꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯂꯣꯀꯦꯁꯟ ꯗꯤꯂꯤꯚꯔꯤ ꯉꯝꯕ ꯉꯝꯗꯕ ꯈꯔꯗꯤ ꯂꯩꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯃꯥꯖꯣꯟꯁꯦ ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯆꯩ ꯄꯨꯁꯜꯂꯛꯄ ꯌꯥꯗꯕꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯋꯦꯁꯤꯡꯁꯦ ꯐꯖꯅ ꯑꯣꯄꯔꯦꯠ ꯇꯧꯗꯕꯒꯤ ꯄꯣꯠ ꯐꯅ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯝꯐꯥꯜ ꯃꯅꯨꯡꯒꯨꯝꯕ ꯂꯣꯀꯦꯁꯟ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯨꯝꯕꯗ ꯈꯔ ꯗꯤꯂꯤꯚꯔꯤ ꯇꯧꯏ ꯑꯗꯒꯤ ꯌꯥꯝ ꯆꯥꯎꯕ ꯄꯣꯠ ꯆꯩ ꯈꯔ ꯑꯗꯨꯝ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯌꯥꯗꯕꯒꯤ ꯌꯧꯔꯛꯇꯕꯁꯨ ꯌꯥꯎꯕꯅꯦꯕꯀꯣ ꯀꯩꯅꯣꯗꯗꯤ ꯃꯆꯥ ꯃꯁꯨꯗꯤ ꯑꯗꯨꯝ ꯌꯧꯋꯦ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯗꯤꯂꯤꯚꯔꯤ ꯇꯧꯕꯁꯦ ꯍꯧꯖꯤꯛ ꯇꯧꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯈꯔꯗꯤ ꯆꯦꯟꯗ꯭ꯔꯤꯉꯩꯗꯀꯣ ꯁꯦꯂꯔ ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯁꯦꯂꯔ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠ ꯑꯃꯗꯣ ꯁꯦꯂꯔ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯣ ꯗꯤꯐ꯭ꯔꯦꯟ ꯁꯦꯂꯔꯗ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯀꯩꯒꯨꯝꯕ ꯂꯣꯀꯦꯁꯟꯗꯨꯗ ꯗꯤꯂꯤꯚꯔꯤ ꯉꯝꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯁꯦꯂꯔꯗ ꯗꯤꯂꯤꯚꯔꯤ ꯉꯝꯕ ꯗꯤꯂꯤꯚꯔꯤ ꯆꯥꯔꯖꯦꯁ ꯈꯔ ꯄꯤꯔꯒ ꯑꯗꯨꯝ ꯗꯤꯂꯤꯚꯔꯤ ꯇꯧꯕ ꯁꯦꯂꯔꯁꯨ ꯃꯌꯥꯝ ꯌꯥꯎꯔꯛꯀꯅꯤ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯐꯖꯅ ꯑꯝꯇꯪ ꯌꯦꯡꯕꯤꯔꯣ ꯆꯦꯟꯒꯦꯅ ꯈꯜꯂꯒꯗꯤ ꯖꯦꯝꯁꯀꯤꯗꯣ ꯐꯦꯁꯕꯨꯛꯇꯁꯨ ꯂꯥꯏꯚ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯟꯅ ꯁꯣꯝ ꯃꯈꯥꯗ ꯑꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤꯁꯦ ꯀꯟꯅ ꯁꯦꯝꯃꯤ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯥꯏꯚ ꯊꯥꯕ ꯌꯥꯗꯕ ꯅꯠꯇꯕꯀꯣ ꯑꯩ ꯁꯤ ꯐꯣꯟꯁꯤꯗ ꯑꯃꯁꯤꯗ ꯂꯣꯒ ꯏꯟ ꯇꯧꯗ꯭ꯔꯤꯕꯒꯤ ꯑꯩꯅ ꯇꯧꯒꯦꯅ ꯌꯦꯡꯉꯤꯕ ꯈꯔ ꯍꯣꯡꯕ ꯀꯦꯃꯦꯔꯥꯁꯨ ꯑꯝꯇ ꯍꯥꯏꯔꯣ ꯑꯃ ꯑꯐꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯤ S23ꯗꯨ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯣꯐꯔꯁꯨ ꯂꯥꯛꯄ ꯃꯇꯝꯁꯤꯗꯀꯣ S23ꯁꯦ ꯈꯔ ꯍꯣꯡ ꯂꯨꯄꯥ 30 to 35ꯀꯤ ꯃꯅꯨꯡꯁꯤꯗ ꯎꯅꯤ ꯑꯗꯨ S23ꯗꯨ ꯑꯗꯨꯒꯤ ꯆꯥꯡꯗ ꯂꯩꯔꯒꯗꯤ ꯂꯩꯕ ꯌꯥꯏ ꯑꯣꯀꯦ ꯍꯥꯏꯅꯣ ꯑꯩ ꯁ꯭ꯋꯥꯏꯗꯩ ꯂꯩꯔꯒꯦ ꯕ꯭ꯔꯣ ꯀꯔꯤ ꯖꯦꯝꯁꯅ ꯌꯥꯝ ꯂꯩꯅꯤꯡꯉꯤꯁꯤ ꯐꯃꯨꯡ ꯑꯣꯟꯂꯥꯏꯟꯗ ꯆꯦꯟꯈꯠꯂꯛꯀꯗꯧ ꯇꯧꯔꯤꯁꯤ ꯃꯥꯏꯁꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕꯖꯥꯠꯅꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯍꯟꯕꯗꯤ ꯌꯥꯏꯗ ꯑꯩ ꯋꯥꯈꯜꯗꯗꯤꯀꯣ ꯆꯦꯛꯁꯤꯟꯕꯗꯤ ꯈꯔ ꯋꯥꯠꯀꯗꯧ ꯃꯥꯜꯂꯦ ꯃꯣꯏꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯟꯂꯥꯏꯟꯗ ꯆꯦꯟꯕꯁꯦ ꯐꯃꯨꯡꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯁꯦ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯄꯣꯠꯀꯤ ꯀꯩ ꯀꯩꯅꯣ ꯋꯥꯔꯤ ꯑꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯥꯏꯋꯥꯏꯗ ꯂꯩꯗꯅꯀꯣ ꯑꯗ ꯄꯥꯝꯃꯤꯕ ꯗꯤꯖꯥꯏꯟꯗꯣ ꯍꯥꯏꯔꯒ ꯁꯥꯍꯟꯕ ꯐꯣꯜꯗꯤꯡ ꯀꯩꯀꯩ ꯃꯌꯥꯝ ꯂꯩꯗꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯅꯧ ꯑꯅꯧꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯥꯍꯟꯕꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯑꯦꯃꯥꯖꯣꯟꯗꯀꯣ ꯎꯄꯨ ꯑꯃꯈꯛ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯎꯄꯨꯁꯦ ꯑꯣꯔꯗꯔ ꯇꯧꯔꯒ ꯆꯦꯟꯕꯗꯗꯤ ꯃꯥꯁꯦ ꯌꯧꯔꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯂꯩꯕ ꯑꯗꯩꯗꯤ ꯏꯝꯐꯥꯜ ꯌꯧꯔꯒꯅ ꯑꯃꯨꯛ ꯑꯩꯅ ꯌꯨꯝꯗꯒꯤ ꯀꯔꯝꯍꯥꯏꯅ ꯆꯠꯂ ꯂꯧꯅꯤ ꯈꯣꯠꯅꯤ ꯇꯧꯕꯁꯦ ꯑꯩꯅ ꯐꯖꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ ꯐꯣꯇꯣꯁꯦ ꯑꯦꯃꯥꯖꯣꯟꯗꯒꯤ ꯌꯥꯎꯔꯤꯕ ꯗꯤꯖꯥꯏꯟꯗꯣ ꯑꯄꯥꯝꯕꯗꯣ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯊꯣꯛꯑꯦꯕꯀꯣ ꯄꯥꯝꯃꯤꯕ ꯗꯤꯖꯥꯏꯟꯗꯣ ꯃꯌꯥꯝ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯐꯣꯇꯣꯗꯣ ꯑꯩꯈꯣꯏ ꯑꯗꯥꯏꯗ ꯂꯩꯕ ꯀꯥꯔꯄꯦꯟꯇꯔꯗ ꯑꯩꯅ ꯎꯠꯂꯦꯕꯀꯣ ꯁꯤ ꯃꯑꯣꯡꯁꯦ ꯁꯥꯗꯣꯏꯅꯦꯅ ꯑꯗꯣ ꯃꯣꯏꯗ ꯈꯛꯇꯪ ꯊꯥꯗꯣꯛꯑ ꯊꯝꯃꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕꯗꯣ ꯇꯥꯗꯕ ꯌꯥꯏꯅꯀꯣ ꯑꯩꯁꯦ ꯅꯣꯡ ꯅꯤꯅꯤ ꯃꯇꯝ ꯀꯥꯏꯊꯣꯛꯑꯦꯕ ꯑꯗꯨꯀꯥꯟꯗ ꯃꯣꯏꯗꯁꯨ ꯍꯥꯏꯔꯦꯕ ꯑꯩ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯄꯥꯝꯃꯤ ꯃꯑꯣꯡꯁꯦ ꯁꯥꯁꯦ ꯈꯣꯠꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯌꯦꯡꯒꯦ ꯌꯥꯎꯒꯦ ꯈꯣꯠꯀꯦ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒ ꯇꯧꯔꯒ ꯌꯥꯎꯃꯤꯟꯅꯔꯀꯥꯟꯗ
ꯑꯩꯁꯨ ꯌꯥꯎꯅ ꯃꯅꯥꯛꯇꯨꯗ ꯌꯦꯡꯉꯒꯀꯣ ꯁꯥꯏ ꯑꯗꯨꯃꯥꯏꯅ ꯎꯃꯀꯣ ꯑꯗꯨꯅ ꯖꯦꯝꯁꯀꯤꯗꯣ ꯐꯣꯇꯣꯒꯨꯝꯕꯒ ꯂꯩꯔꯗꯤ ꯍꯧꯖꯤꯛꯀꯤꯗꯨꯗ ꯑꯞꯂꯣꯗ ꯇꯧꯔꯗꯤꯀꯣ ꯐꯣꯇꯣꯒꯨꯝꯕꯗꯣ ꯂꯧꯊꯣꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯛꯄꯗ ꯂꯩꯕ ꯑꯩꯈꯣꯏ ꯑꯗꯥꯏꯗ ꯂꯩꯕ ꯀꯥꯔꯄꯦꯟꯇꯔꯗꯀꯣ ꯎꯠꯂꯒ ꯃꯣꯏꯁꯨ ꯑꯗꯨꯝ ꯁꯥꯕ ꯍꯩꯅꯦꯕꯀꯣ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯁꯥꯕꯤꯌꯣ ꯍꯥꯏꯅ ꯇꯧꯔꯒ ꯀꯦ ꯑꯦꯐ ꯕꯤ ꯁꯥꯔ ꯂꯦꯞꯇꯣꯞꯀꯤꯗꯨ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯇ꯭ꯔꯦ ꯍꯥꯏꯌꯦ ꯍꯣꯏ ꯚꯤꯗꯤꯑꯣꯁꯦ ꯃꯃꯥꯡ ꯍꯞꯇꯥꯗꯒꯤ ꯑꯩ ꯊꯥꯒꯠꯇ꯭ꯔꯤ ꯅꯍꯥꯟ ꯀꯩꯅꯣꯗꯒꯤ ꯂꯥꯏꯚ ꯊꯥꯕꯗꯒꯤ ꯉꯁꯤ ꯊꯥꯔꯛꯏꯁꯤꯅꯦ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯋꯥꯔꯧꯕꯗꯗꯤ ꯂꯣꯏꯔꯝꯃꯗꯕꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯝꯃꯟꯗꯕꯒꯤ ꯑꯩ ꯊꯥꯒꯠꯅꯤꯡꯉꯒꯀꯣ ꯆꯠꯄ ꯉꯝꯗ ꯂꯩꯔꯦ ꯑꯩ ꯇꯟꯖꯥ ꯆꯥꯕꯗ ꯁꯦꯝꯒꯦꯅꯗꯤ ꯍꯧꯒꯠꯂꯨꯔꯕꯅꯦ ꯑꯩ ꯁꯣꯏ ꯊꯥꯒꯠꯂꯛꯀꯅꯤ ꯉꯥꯏꯕꯤꯌꯨ ꯑꯗꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯃꯌꯥꯝꯅꯅꯦ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 10,000ꯀꯤ ꯃꯅꯨꯡꯗ ꯑꯐꯕ ꯐꯣꯟ 30,000 ꯃꯅꯨꯡꯗ ꯑꯐꯕ ꯐꯣन 50,000ꯒꯤ ꯃꯅꯨꯡꯗ ꯑꯐꯕ ꯐꯣꯟ ꯍꯥꯏꯅ ꯑꯗꯩꯗꯤ ꯂꯦꯞꯇꯣꯞ ꯑꯐꯕ ꯀꯔꯝꯕ ꯂꯩꯕ ꯌꯥꯕ ꯂꯩꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯛꯄ ꯐꯔꯛ ꯇꯥꯔꯒꯁꯨꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨꯗ ꯆꯪꯕꯤꯌꯣꯕꯀꯣ ꯆꯦꯅꯦꯜꯗꯨꯗ ꯆꯪꯕꯤꯔꯀꯥꯟꯗ ꯁꯨꯝ ꯄꯣꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯀꯩꯀꯩ ꯄꯣꯁꯇ ꯑꯩꯅ ꯊꯥꯒꯠꯂꯤꯗꯅꯀꯣ ꯑꯗꯨ ꯚꯤꯗꯤꯑꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁ ꯀꯩꯀꯩ ꯊꯣꯛꯏꯗꯨ ꯅꯥꯀꯥꯟꯗ ꯁ꯭ꯂꯥꯏด์ꯇꯧꯔꯀꯥꯟꯗ ꯁꯣꯞꯄꯤꯡꯒꯤ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨ ꯁꯣꯞꯄꯤꯡꯒꯤꯗꯨꯗ ꯑꯩꯅ ꯃꯇꯝꯒꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯗꯩꯗꯤ ꯂꯦꯞꯇꯣꯞ ꯑꯣꯏꯔꯣ ꯐꯣꯟꯒꯨꯝꯕ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯁꯖꯦꯁꯟ ꯇꯧꯕ ꯌꯥꯕ ꯑꯗꯨꯝꯕ ꯄꯣꯠ ꯆꯩ ꯈꯔ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯄꯒ ꯊꯝꯕꯅꯦꯕ ꯑꯩꯅ ꯌꯣꯟꯕꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯁꯦ ꯑꯁꯤꯒꯤ ꯁꯤꯡꯁꯦ ꯐꯔꯦꯗꯅ ꯑꯩꯅ ꯊꯝꯕꯅꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯂꯤꯡꯛꯇꯨꯗ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯑꯐꯕ ꯑꯩꯁꯨ ꯃꯇꯝꯒꯤ ꯑꯗꯣ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦꯕ ꯑꯗꯨꯗꯁꯨ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯛꯇ꯭ꯔꯒꯁꯨ ꯍꯟꯗꯛ ꯊꯥꯒꯤ ꯚꯤꯗꯤꯑꯣ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯅ ꯑꯐꯕ ꯐꯣꯟ ꯈꯔ ꯂꯤꯁ ꯑꯃ ꯍꯥꯞꯀꯠꯈ꯭ꯔꯦ ꯑꯗꯨꯏꯗꯣ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯧꯊꯣꯛ ꯑꯅꯧꯕ ꯑꯃꯃꯨꯛ ꯄ꯭ꯔꯗꯛ ꯂꯤꯡꯛꯇꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯩꯅꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯞꯗꯦꯇꯦꯠ ꯑꯣꯏꯕ ꯂꯤꯡꯛꯅꯦ ꯑꯗꯨꯗꯩ ꯆꯪꯉꯒꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯁꯦꯝꯅ ꯍꯣꯠꯅꯔꯛꯀꯦ ꯃꯉꯣꯟꯗ ꯍꯟꯗꯛ ꯅꯧꯅ ꯊꯣꯔꯛꯄ ꯋꯥꯟ ꯄ꯭ꯂꯁꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯌꯨ ꯍꯥꯏ ꯁꯨꯅꯤꯜ ꯑꯩ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣꯁꯤ ꯃꯊꯪ ꯁꯦꯝꯖꯒꯦꯅꯗꯤ ꯈꯜꯂꯤ ꯇꯟꯖꯥꯁꯤꯅ ꯈꯤꯇꯪ ꯁꯥꯡꯅ ꯍꯦꯟꯅ ꯐꯪꯗꯕꯁꯤꯗꯀꯣ ꯑꯩꯁꯦ ꯃꯇꯝ ꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯑꯩꯁꯦ ꯊꯕꯛꯁꯦ ꯅꯥꯏꯠ ꯁꯤꯐ ꯑꯣꯏꯕꯒꯤ ꯍꯜꯂꯛꯑꯀꯥꯟꯗ ꯀꯩꯅꯣꯅꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤꯗ ꯈꯤꯇꯪ ꯑꯩꯁꯦ ꯃꯇꯝ ꯑꯣꯟꯅꯕꯒꯤ ꯏꯁꯥꯁꯤꯗꯀꯣ ꯕꯣꯔꯤꯡ ꯆꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯟꯗꯛꯁꯤ ꯀꯌꯥ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅꯅꯦ ꯑꯗꯣ ꯃꯊꯪ ꯑꯩ ꯇꯟꯖꯥ ꯆꯥꯕꯗ ꯑꯗꯨꯝ ꯁꯦꯝꯕ ꯍꯧꯔꯛꯀꯦ ꯏꯌꯥꯝꯕꯁꯦ ꯍꯧꯖꯤꯛ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯍꯥꯏ ꯑꯩꯁꯦ ꯀꯩꯝ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯁꯨꯝ ꯍꯤꯡꯅꯕ ꯀꯔꯤꯅꯣ ꯊꯕꯛ ꯃꯆꯥ ꯈꯔ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅꯤ ꯂꯥꯏꯛ ꯅꯝꯁꯤ ꯌꯥꯝꯕꯒꯤ ꯍꯥꯏ ꯃꯥꯅꯦ ꯖꯦꯜꯅꯥ ꯍꯥꯏꯁꯦ ꯅꯝꯁꯤꯟꯕ ꯌꯥꯏ ꯃꯤ ꯃꯁꯤꯡꯒ ꯂꯥꯏꯛ ꯃꯁꯤꯡꯒꯗꯤ ꯃꯥꯟꯅꯍꯟꯕ ꯌꯥꯏ ꯃꯤ ꯃꯌꯥꯝ ꯌꯦꯡꯗ꯭ꯔꯒꯁꯨꯀꯣ ꯃꯤ 5ꯇ ꯌꯦꯡꯉꯁꯨ ꯂꯥꯏꯛ 5 ꯑꯗꯨꯝ ꯅꯝꯁꯤꯟꯕ 3ꯇ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯂꯥꯏꯛ 3 ꯑꯗꯨꯝ ꯁꯨꯍꯟꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯦ ꯑꯩꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯁꯥꯡꯅꯁꯨ ꯚꯤꯗꯤꯑꯣ ꯈꯤꯇ ꯑꯗꯨꯝ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯂꯦꯞꯇꯣꯞꯀꯤꯗꯣ ꯍꯥꯏ ꯍꯣꯏ ꯑꯩ ꯂꯦꯞꯇꯣꯞꯀꯤꯗꯣ ꯑꯩ ꯁꯖꯦꯁꯟ ꯇꯧꯕ ꯌꯥꯕ ꯂꯦꯞꯇꯣꯞꯀꯤ ꯂꯩꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯑꯒꯦ ꯃꯃꯥꯡꯗꯁꯨ ꯑꯩ ꯁꯦꯝꯒꯦꯅꯗꯤ ꯈꯜꯂꯀꯥꯟꯗ ꯇꯟꯖꯥ ꯐꯪꯈꯤꯗꯕꯅꯤ ꯑꯗꯨ ꯃꯌꯥꯝꯅꯕꯨꯗꯤ ꯁꯦꯝꯃꯛꯇ꯭ꯔꯦꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕꯁꯨ ꯂꯩꯔꯝꯒꯅꯤ ꯇꯟꯖꯥ ꯆꯥꯗꯕꯒꯤ ꯃꯇꯝꯒꯤ ꯈꯤꯇꯪ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯕꯤꯔꯁꯤ ꯑꯩꯁꯨ ꯁꯤꯗꯩꯁꯤꯗ ꯁꯤꯁꯤꯅ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯒꯀꯣ ꯁꯤꯗꯩꯁꯤꯗ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯃꯒ ꯂꯩꯕꯁꯦ ꯉꯝꯗꯕꯒꯤ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯃꯇꯝ ꯐꯪꯗꯕꯒꯤꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤꯗꯤ ꯑꯗꯨꯝ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯇꯝꯒꯤ ꯑꯗꯨꯝ ꯌꯥꯅꯕ ꯑꯗꯨꯝ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯩꯗꯤ ꯂꯥꯏꯛ ꯇꯧꯈ꯭ꯔꯦ ꯑꯇꯩꯁꯨ ꯇꯧꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯤ ꯃꯥꯅꯤ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯁꯤꯟꯕꯤꯔꯛꯑꯣ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯇꯤꯡꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯈꯨꯕꯤꯅ ꯑꯃꯨꯛꯇꯪ ꯇꯛ ꯂꯥꯎ ꯊꯦꯡꯕꯗꯨꯅ ꯑꯩꯅ ꯌꯦꯡꯕꯗ ꯃꯁꯤꯡ ꯌꯥꯝꯃꯒ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯩꯅꯁꯨ ꯎꯕꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯗꯨꯅ ꯂꯥꯏꯛ ꯑꯃꯃꯝꯇ ꯅꯝꯁꯤꯟꯕꯤꯕ ꯌꯥꯏ ꯂꯥꯏꯟ ꯆꯤꯡꯕꯁꯤ ꯁꯦꯝꯕꯗ ꯊꯣꯛꯏꯗ꯭ꯔꯥ ꯍꯥꯏꯁꯦꯀꯣ ꯀꯩꯅꯣ ꯏꯁꯀ꯭ꯔꯤꯟ ꯂꯥꯏꯟ ꯂꯩꯕꯁꯦ ꯒ꯭ꯔꯤꯟ ꯂꯥꯏꯟꯒꯨꯝꯕ ꯆꯤꯡꯕꯁꯦ ꯃꯣꯏꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯄꯨꯁ ꯇꯧꯕꯒꯨꯝꯕꯗꯒ ꯌꯥꯈꯤꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯦꯝꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯄꯨꯁ ꯇꯧꯔꯛꯄꯗꯒ ꯁꯨꯝ ꯌꯥꯈꯤꯕꯒꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯈꯔ ꯄꯥꯛꯇꯤ ꯌꯥꯎꯒꯟꯗꯦ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕꯗꯒ ꯄꯨꯁ ꯇꯧꯔꯛꯄꯗ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯂꯥꯛꯄꯁꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯄꯥꯛꯇꯛꯅꯅꯒ ꯂꯥꯛꯄꯁꯤꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯕ꯭ꯔꯦꯟꯗꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯦꯝꯁꯪꯅꯕꯨ ꯑꯣꯏꯔꯣ ꯋꯥꯟ ꯄ꯭ꯂꯁꯅꯕꯨ ꯑꯣꯏꯔꯣ ꯃꯣꯏꯅ ꯑꯣꯏꯅ ꯐꯣꯟꯗꯣ ꯔꯤꯀꯣꯜ ꯇꯧꯔꯀꯥꯟꯗ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯅ ꯃꯣꯏꯅ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯁꯦꯝꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯥꯁꯜꯂꯨꯕ ꯐꯝꯖꯤꯜꯂꯨꯕ ꯑꯗꯨꯝꯕꯗꯒꯤꯁꯨ ꯆꯤꯡꯕ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯝꯕꯗꯨꯗꯤ ꯀꯝꯄꯅꯤꯅ ꯋꯥꯔꯦꯟꯇꯤꯗꯣ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯏꯁꯥꯅ ꯑꯣꯏꯅ ꯑꯌꯥꯝꯕꯅ ꯁꯦꯝꯅꯩ ꯃꯁꯤ ꯀꯩꯅꯣ ꯇꯧꯋꯤ ꯗꯤꯁꯄ꯭ꯂꯦ ꯁꯤꯟꯕꯒꯤ ꯃꯇꯥꯡ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯦꯛꯇ
line du khaktang muthan baga ya bas tipak yaudi hai tare ꯖꯦꯝꯁꯅ ꯏꯌꯥꯝꯕꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯃꯤꯟꯃꯥꯏ ꯑꯣꯏ ꯕꯠ ꯐꯦꯃꯤꯅꯔꯁꯦ ꯍꯥꯏ ꯍꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅꯀꯣ ꯅꯨꯡꯉꯥꯏ ꯐꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯃꯤꯑꯣꯏꯕꯁꯤꯡꯅ ꯄꯥꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯊꯣꯏꯕ ꯂꯟ ꯒꯨꯟꯅꯤ ꯑꯩꯈꯣꯏ ꯁꯦꯟ ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯨꯝ ꯐꯖꯕꯗ ꯂꯩꯇ꯭ꯔꯁꯨ ꯌꯥꯏ ꯒꯥꯔꯤ ꯐꯖꯕ ꯇꯣꯡꯗ꯭ꯔꯁꯨ ꯌꯥꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯂꯩꯗꯅꯀꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅꯀꯣ ꯁꯨꯃꯥꯏꯅ ꯍꯤꯡꯕꯁꯦ ꯁꯤꯅꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯩꯗꯤ ꯄꯤꯡꯛꯅ ꯂꯥꯏꯟꯁꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯞꯗꯦꯠ ꯇꯧꯈꯤꯕꯒꯤ ꯂꯥꯛꯄꯅꯦ ꯑꯗ ꯑꯞꯗꯦꯠꯁꯦ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤ ꯐꯣꯟꯅꯣ ꯀꯔꯝꯕ ꯀꯝꯄꯅꯤꯒꯤꯅꯣ ꯑꯅꯧꯕ ꯑꯞꯗꯦꯠ ꯊꯨꯅ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯑꯗꯨꯃꯥꯏꯅ ꯕꯛꯁꯀꯨꯝꯕ ꯂꯩꯕꯗꯗꯤꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗ ꯊꯦꯡꯅꯍꯧꯗꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯉꯁꯤꯗ ꯊꯦꯡꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯗ ꯑꯩ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯦ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕꯒ ꯂꯥꯛꯄꯁꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯌꯨ ꯑꯥꯏꯒꯨꯝꯕꯒꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯄꯁꯤ ꯍꯦꯛ ꯂꯥꯛꯄꯒ ꯇꯧꯔꯨꯅꯣꯕꯀꯣ ꯑꯩꯁꯨ ꯇꯧꯗꯦꯕ ꯑꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯤ ꯁꯦꯝꯁꯪꯒꯤ ꯐꯣꯟꯅꯤ ꯑꯞꯗꯦꯠꯁꯤ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯦꯕꯀꯣ ꯁꯣꯐꯋꯦꯌꯔ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯖꯀꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯑꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤ ꯂꯥꯛꯑꯦ ꯃꯁꯤ ꯍꯦꯛ ꯄꯥꯏꯔꯛꯄꯗꯒꯤ ꯁꯦꯝꯁꯪꯒꯤ ꯐꯕ ꯑꯃꯅꯀꯣ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯁꯦ ꯑꯗꯨꯝ ꯃꯣꯏꯗꯤ ꯕꯛꯁꯨ ꯀꯌꯥꯗꯤ ꯂꯩꯒꯟꯗꯦꯕ ꯑꯗꯨꯐꯥꯎꯕꯗ ꯑꯩ ꯑꯗꯨꯝ ꯍꯟꯗꯛ ꯊꯥ ꯂꯥꯛꯄꯁꯦ ꯆꯣꯟꯊꯔꯒ ꯃꯊꯪ ꯊꯥ ꯑꯃꯨꯛꯀ ꯉꯥꯏꯔꯀꯥꯟꯗꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯑꯞꯗꯦꯠ ꯃꯌꯥꯝꯗꯣ ꯇꯧꯅꯔꯀꯥꯟꯗ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯈꯣꯠꯇꯦꯒ ꯍꯥꯏꯕꯁꯦ ꯇꯥꯔꯀꯥꯟꯗ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯩꯁꯨꯀꯣ ꯍꯥꯏꯗꯤ ꯑꯞꯗꯦꯠꯇꯣ ꯇꯧꯁꯜꯂꯨꯔꯒ ꯌꯥꯔꯛꯇ꯭ꯔꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯍꯥꯏꯁꯦ ꯑꯩꯇꯅꯤ ꯑꯃꯨꯛꯀ ꯃꯥꯡꯖꯩꯁꯦꯀꯣ ꯑꯩꯉꯣꯟꯗꯇꯅꯤ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯊꯥ ꯑꯃꯃꯨꯛꯀ ꯑꯅꯤꯃꯨꯛꯀ ꯉꯥꯏꯔꯒ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯉꯥꯏꯗ꯭ꯔꯒꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯑꯞꯗꯦꯠꯁꯦ ꯇꯧꯅꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯄꯤꯌꯣꯕ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯊꯤꯗꯣꯛꯄꯤꯌꯣ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯁꯤ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯕ ꯌꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯐꯣꯟꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯔꯣꯏ ꯀꯣ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯒ ꯇꯧ ꯇꯥꯔꯦ ꯁꯥꯎꯃꯤ 13 ꯄ꯭ꯔꯣꯅꯦ ꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯥꯎꯃꯤ ꯑꯦꯝ ꯑꯥꯏꯒꯤ ꯑꯞꯗꯦꯠꯁꯤꯗꯤ ꯄꯥꯛ ꯂꯥꯛꯀꯟꯗꯕꯅꯤ ꯑꯦꯝ ꯑꯥꯏꯁꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯖꯀꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯌꯨ ꯑꯥꯏꯒꯨꯝꯕꯒꯗꯤ ꯁꯤꯁꯨ ꯌꯥꯝ ꯂꯦꯠ ꯑꯣꯏꯅ ꯂꯥꯛꯄꯅꯦꯕꯀꯣ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤꯒꯨꯝꯕꯒꯤ ꯑꯞꯗꯦꯠꯁꯨ ꯃꯣꯏ ꯆꯍꯤ 2 ꯅꯠꯇ꯭ꯔꯒ 3 ꯑꯗꯨꯗꯩ ꯍꯦꯟꯅ ꯄꯤꯒꯟꯗꯦ ꯁꯦꯝꯁꯪꯒꯨꯝꯕꯒꯤ ꯐꯣꯟꯗꯤ ꯆꯍꯤ 5 ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤꯅꯦ ꯈꯜꯂꯒ ꯃꯌꯥꯝꯅ ꯁꯦꯝꯁꯪꯒꯨꯝꯕ ꯑꯗꯩꯗꯤ ꯃꯔꯨꯑꯣꯏꯅ ꯑꯦꯄꯜꯒꯤꯒꯨꯝꯕ ꯄꯥꯏꯅꯩꯁꯦ ꯑꯦꯄꯜꯒꯤꯗꯤ ꯆꯍꯤ 5 ꯇꯔꯨꯛ ꯇꯔꯦꯠꯀ ꯄꯤꯔꯤꯁꯦ ꯍꯧꯖꯤꯛ ꯑꯥꯏꯐꯣꯟ 11 ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯀꯨꯏꯔꯦꯗꯅ ꯍꯧꯖꯤꯛ ꯑꯥꯏꯐꯣꯟ 17 ꯌꯧꯔꯤ ꯆꯍꯤ 3ꯀꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟꯅꯤ ꯑꯗꯨꯐꯥꯎꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ iOS 26ꯒꯤ ꯑꯞꯗꯦꯠ ꯑꯗꯨꯝ ꯄꯤꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯃꯣꯏꯗꯤ ꯑꯞꯗꯦꯠꯁꯦ ꯌꯥꯝ ꯁꯥꯡꯅ ꯄꯤꯒꯜꯂꯦ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯜꯂꯦ ꯑꯗꯣ ꯑꯇꯣꯞꯄ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯔꯒꯗꯤ ꯁꯦꯝꯁꯪꯒ ꯒꯨꯒꯜꯒꯤ ꯐꯣꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯤꯛꯁꯦꯜ ꯐꯣꯟꯁꯤꯡ ꯃꯣꯏꯁꯨ ꯈꯔ ꯑꯗꯨꯝ ꯑꯞꯗꯦꯠ ꯐꯖꯅ ꯄꯤꯒꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯟ ꯄ꯭ꯂꯁꯁꯨ ꯑꯗꯨꯝ ꯈꯔ ꯆꯥꯡ ꯅꯥꯏꯅ ꯄꯤꯕ ꯃꯥꯜꯂꯦ ꯃꯣꯇꯣꯔꯂꯥꯒ ꯍꯣꯏ ꯃꯣꯇꯣꯔꯂꯥꯗꯤ ꯈꯤꯇꯪ ꯍꯦꯟ ꯃꯥꯜꯂꯦ ꯑꯞꯗꯦꯠꯀꯤ ꯃꯇꯥꯡꯁꯦ ꯋꯥꯟ ꯄ꯭ꯂꯁ ꯑꯁꯨꯃꯥꯏꯅ ꯐꯣꯟ ꯈꯔ ꯈꯛꯇꯅꯦꯕ ꯀꯝꯄꯅꯤ ꯈꯔ ꯈꯛꯇꯅꯦꯕꯀꯣ ꯌꯥꯝ ꯇꯣꯏꯅ ꯑꯞꯗꯦꯠ ꯄꯤꯔꯤꯁꯦ ꯑꯇꯩꯉꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯞꯗꯦꯠꯁꯤ ꯑꯣꯞꯄꯣꯒꯁꯤꯗꯤ ꯚꯤꯚꯣꯒꯁꯤꯗꯩꯗꯤ ꯑꯞꯗꯦꯠ ꯂꯥꯛꯄꯕꯨ ꯁꯨꯡꯎ ꯎꯗꯦ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯑꯅꯤꯔꯛꯀ ꯂꯩꯔꯨꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯨꯗ ꯑꯃꯨꯛ ꯑꯅꯤꯛꯀ ꯂꯥꯛꯑꯝꯕ꯭ꯔꯥ ꯑꯩ ꯄꯥꯏꯁꯨ ꯀꯌꯥ ꯄꯥꯏꯗꯦꯕꯀꯣ ꯑꯗꯣ 16 ꯐꯥꯎꯕ ꯑꯞꯗꯦꯠ ꯄꯤꯔꯣ ꯑꯗꯨ ꯄꯤꯁꯜꯂꯨꯔꯒ ꯀꯔꯤ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯞꯗꯦꯠ ꯇꯧꯁꯜꯂꯨꯔꯀꯥꯟꯗꯀꯣ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨ ꯂꯩꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯃꯁꯤꯗꯤ ꯗꯥꯎꯁꯨ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯔꯤꯌꯦꯜꯃꯤ 16 ꯄ꯭ꯔꯣ ꯄ꯭ꯔꯥꯏꯁꯀ ꯃꯥꯒꯤ ꯐꯤꯆꯔꯒ ꯑꯗꯨꯝ ꯆꯥꯟꯅꯕ꯭ꯔꯥ ꯑꯝꯇ ꯂꯧꯒꯦ ꯈꯟꯖꯔꯤ ꯍꯥꯏ ꯔꯤꯌꯦꯜꯃꯤ 16 ꯄ꯭ꯔோ ꯑꯗꯨꯝ ꯐꯩ ꯗꯤꯖꯥꯏꯟꯁꯦ ꯃꯤ ꯃꯤꯒꯤ ꯋꯥꯈꯜ ꯍꯥꯏꯗꯨꯅꯤꯀꯣ ꯐꯣꯟꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯒꯨꯝꯕ ꯑꯗꯩꯗꯤ ꯗꯤꯖꯥꯏꯟ ꯑꯗꯩ ꯀꯦꯃꯦꯔꯥꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯩꯅꯣ ꯑꯗꯨꯝ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯤꯡꯗꯣ ꯄ꯭ꯔꯥꯏꯁꯇꯨꯒ ꯌꯥꯝ ꯆꯥꯟꯅꯔꯦ ꯑꯗꯣ ꯑꯩꯗꯤꯅꯦꯀꯣ ꯑꯩ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯀꯩꯅꯣꯅꯦ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯀꯦꯃꯦꯔꯥꯁꯦ ꯃꯣꯏꯅ ꯃꯅꯤꯡꯗꯒ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯑꯣꯏꯅꯒ ꯍꯥꯞꯄꯗꯣ ꯑꯗꯨꯝꯕꯗꯣꯀꯌꯥ ꯄꯥꯝꯒꯟꯗꯦꯕ ꯍꯟꯗꯛ ꯑꯅꯧꯕ ꯂꯥꯛꯏꯕ ꯑꯣꯞꯄꯣꯒꯤꯒ ꯊꯣꯛꯂꯛꯏꯕ ꯑꯗꯩꯗꯤ ꯀꯩꯅꯣꯒ ꯊꯣꯛꯂꯛꯏ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯥꯏꯒꯤ ꯐꯣꯟꯗꯒ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯝꯕꯗꯣ ꯑꯩꯗꯤ ꯈꯤꯇꯪ ꯌꯦꯡꯕꯗ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜꯂꯤ ꯄꯥꯝꯖꯗꯕ ꯗꯤꯖꯥꯏꯟ ꯑꯃ ꯑꯣꯏ ꯑꯗꯨ ꯃꯌꯥꯝꯒꯤꯗꯤ ꯀꯩꯁꯨ ꯑꯗꯨ ꯏꯁꯥꯅ ꯄꯥꯝꯕꯤꯔꯒꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯗꯤꯖꯥꯏꯟꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯂꯩꯔꯦ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯁꯦ ꯑꯗꯨꯒ ꯐꯣꯟꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯣꯏ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇꯀꯣ ꯁꯦꯝꯁꯪꯒꯤ S ꯁꯦꯔꯤꯁꯀꯤ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯗꯣ ꯁꯨꯃꯥꯏꯅ
ꯀꯩ ꯍꯥꯏꯅꯤ ꯍꯣꯔꯥꯏꯖꯟꯇꯦꯜ ꯚꯔꯇꯤꯀꯦꯜ ꯑꯣꯏꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯃꯃꯥꯡꯉꯩꯒꯤ iPhone 11 12 ꯀꯤꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯣꯏ ꯗꯥꯏꯒꯣꯅꯦꯜ ꯂꯥꯛꯑꯦꯗꯅ ꯑꯗꯩ iPhone 16 17 ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯣꯔꯥꯏꯖꯟꯇꯦꯜ ꯂꯥꯛꯑꯦꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯁꯤꯝꯄꯜ ꯂꯦꯑꯥꯎꯠꯇ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯐꯣꯟꯁꯦ ꯌꯥꯝ ꯊꯤ ꯑꯗꯩꯗꯤ ꯀꯣꯝꯄꯦꯛ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯌꯥꯝ ꯄꯤꯛꯄ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯍꯦꯟ ꯌꯨꯁ ꯇꯧꯕ ꯌꯥꯕ ꯀꯣꯝꯄꯦꯛ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯀꯩꯅꯣꯒꯤ ꯁꯦꯝꯁꯪꯒꯤ S series ꯒꯨꯝꯕ 6.1 inch ꯗꯤꯁꯄ꯭ꯂꯦꯒꯨꯝ ꯑꯣꯏꯕ ꯈꯨꯠ ꯑꯅꯤ ꯆꯪꯅ ꯄꯥꯏꯅꯗꯕ ꯍꯥꯏꯇꯥꯔꯦ ꯐꯣꯟ ꯑꯃ ꯃꯦꯠꯄꯗ ꯈꯨꯠ ꯑꯅꯤ ꯆꯪꯕ ꯁ꯭ꯂꯥꯏꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯥꯔꯗꯣ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠ ꯑꯅꯤ ꯆꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯤꯗ ꯈꯨꯠ ꯅꯥꯝꯅ ꯄꯥꯏꯔ ꯈꯨꯕꯤꯅ ꯑꯗꯨꯝ ꯃꯊꯛꯇ ꯊꯧꯔꯣꯝ ꯃꯇꯣꯟꯗ ꯆꯤꯡꯊꯕ ꯌꯥꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯩ ꯈꯔ ꯑꯄꯤꯛꯄꯁꯤ ꯀꯣꯝꯄꯦꯛ ꯑꯣꯏꯕꯁꯦ ꯑꯩ ꯈꯔ ꯄꯥꯝꯃꯦ ꯐꯣꯟ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯕꯁꯦ ꯑꯗꯨꯝ ꯂꯦꯞꯇꯣꯞꯀꯨꯝꯕ ꯑꯣꯏꯔꯁꯨ ꯁ꯭ꯀ꯭ꯔꯤꯟ ꯈꯔ ꯑꯄꯤꯛꯄ ꯄꯥꯝꯃꯤ ꯌꯦꯡꯉꯤ ꯑꯗꯩꯗꯤ ꯁ꯭ꯄꯤꯀꯔꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯤꯛꯅ ꯄꯣꯔꯇꯦꯕꯜ ꯑꯣꯏꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯌꯥꯕ ꯑꯗꯨꯝ ꯃꯈꯣꯜꯒꯨꯝꯕꯁꯨ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝꯕ ꯈꯔ ꯄꯣꯔꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯄꯋꯥꯔ ꯕꯦꯡꯛꯇꯕꯨ ꯑꯣꯏꯔꯁꯨ ꯑꯄꯤꯛꯄꯁꯦ ꯑꯩ ꯈꯔ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜꯒꯤ ꯃꯌꯥꯝꯒꯤꯅ ꯑꯃꯨꯛ ꯁ꯭ꯀ꯭ꯔꯤꯟ ꯄꯥꯛꯇ꯭ꯔꯤꯉꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯄ꯭ꯔꯣ ꯃꯦꯛꯁꯀꯨꯝꯕ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯌꯦꯡꯕꯒꯤꯗꯤ ꯃꯦꯗꯤꯌꯥ ꯀꯟꯖꯨꯝꯁꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯁꯩ ꯌꯦꯡꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯁꯤꯅꯦꯃꯥ ꯐꯤꯂꯝ ꯌꯦꯡꯕ ꯑꯩꯈꯣꯏꯅ ꯐꯣꯟꯗ ꯀꯩꯗ ꯂꯦꯞꯇ ꯌꯦꯡꯕ ꯑꯗꯨꯝꯕ ꯍꯥꯏꯇꯥꯔꯒꯗꯤ ꯁ꯭ꯀ꯭ꯔꯤꯟ ꯆꯥꯎꯔꯤꯈꯩꯕꯨꯗꯤ ꯅꯨꯡꯉꯥꯏ ꯑꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯄꯣꯀꯦꯠꯇ ꯍꯥꯞꯄꯗ ꯂꯩꯗꯅ ꯃꯣꯏꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯕꯦꯒ ꯑꯃ ꯌꯥꯝꯅ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯅ ꯕꯦꯒ ꯑꯃ ꯄꯨꯗ ꯌꯥꯗꯕ ꯑꯗꯨꯝꯕ ꯁ꯭ꯇꯥꯏꯜ ꯂꯥꯛꯄ ꯑꯗꯨꯝꯕꯗꯣ ꯄꯣꯀꯦꯠꯇ ꯐꯠ ꯅꯝꯁꯤꯟꯕ ꯌꯥꯕ ꯑꯗꯨꯝꯕ ꯃꯆꯥꯗꯣ ꯑꯩꯗꯤ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯁ꯭ꯔꯝ ꯃꯍꯦꯁ ꯀꯨꯃꯟꯅ ꯕ꯭ꯔꯣ ꯎꯗꯕ ꯀꯨꯏꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯍꯣꯏ ꯃꯍꯦꯁ ꯑꯩꯁꯨ ꯃꯍꯦꯁꯇꯤ ꯎꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯅꯗꯤ ꯀꯃꯦꯟꯗ ꯎꯕꯁꯤꯅꯤꯀꯣ ꯎꯗꯕ ꯍꯥꯏꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯆꯥꯛ ꯆꯥꯔꯦ ꯉꯁꯤꯗꯤ ꯁ꯭ꯄꯤꯀꯔꯒꯤꯗꯤ ꯕ꯭ꯔꯣ JBLꯅ ꯇꯣꯞ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯍꯥꯏꯌꯣ ꯍꯣꯏ JBL ꯌꯥꯝ ꯅꯨꯡꯉꯥꯏ JBL ꯃꯈꯣꯟ ꯌꯥꯝ ꯁꯦꯡꯉꯤ ꯃꯥꯒꯤ ꯀ꯭ꯂꯤꯌꯥꯔꯤꯇꯤꯁꯦ ꯌꯥꯝ ꯍꯧꯗꯕ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔ ꯑꯇꯩꯗꯁꯨ ꯕ꯭ꯔꯥꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯕꯣꯠꯀꯤ ꯑꯗꯩꯗꯤ ꯍꯦꯃꯔ ꯒꯥꯔꯗꯟ ꯂꯩꯗꯅꯀꯣ ꯑꯗꯩꯗꯤ ꯄꯣꯠꯇ꯭ꯔꯣꯅꯤꯛꯁ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯣ ꯃꯣꯏꯒꯤ ꯁ꯭ꯄꯤꯀꯔꯁꯨ ꯃꯌꯥꯝ ꯊꯦꯡꯅꯩꯑꯕ ꯖꯦꯕ꯭ꯔꯣꯅꯤꯛꯁꯀꯒ ꯑꯗꯣ ꯃꯈꯣꯟꯗꯤ ꯍꯧꯕꯗꯤ ꯃꯌꯥꯝ ꯍꯧꯔꯝꯕ ꯌꯥꯏꯕ ꯁ꯭ꯄꯤꯀꯔꯗꯨꯒꯤ ꯋꯥꯠꯇꯣ ꯆꯥꯎꯔꯤꯈꯩꯀꯣ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯇꯥꯕꯗ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯀ꯭ꯔꯤꯁꯇꯜ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯃꯤꯒꯤ ꯈꯣꯟꯖꯦꯜꯗꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯇꯥꯕ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯝꯄꯅꯤ ꯈꯔ ꯑꯩꯈꯣꯏ JBLꯒꯨꯝꯕꯁꯤ ꯁꯤ ꯈꯛꯇꯅꯤ ꯐꯖꯅ ꯇꯥꯕ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯚꯣꯂꯨꯝ ꯍꯧꯔꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯆꯨꯔꯦꯠ ꯀꯩꯅꯣ ꯇꯧꯗꯕꯗꯣ ꯁꯥꯎꯟ ꯆꯥꯏꯈꯥꯏꯗꯕꯗꯣ ꯖꯦ ꯂꯥꯎꯗꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ JBL ꯅꯨꯡꯉꯥꯏ ꯑꯩ ꯏꯁꯥꯅꯁꯨ ꯑꯩ ꯁꯤꯖꯤꯟꯅꯔꯦ ꯑꯩꯒꯤ ꯁꯤꯗꯩꯁꯤꯗ ꯏꯁꯩꯁꯦ ꯀꯥꯗ ꯍꯧꯖꯤꯛꯁꯦ ꯏꯁꯩ ꯇꯥꯅꯕ ꯁ꯭ꯄꯤꯀꯔ ꯑꯝꯇ ꯂꯩꯇꯦꯕꯀꯣ ꯌꯨꯝꯗꯕꯨꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯁꯨꯃ ꯂꯩꯍꯧꯔꯦ ꯀꯔꯤ ꯍꯥꯏꯈꯔꯦ ꯕꯣꯛ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯃꯃꯤꯡꯗꯨ ꯀꯥꯎꯔꯦꯅꯦ ꯑꯩꯅ ꯂꯩꯕꯗꯣ ꯑꯗꯩ JBLꯒꯤ ꯑꯃꯁꯨ ꯂꯩꯔꯤ ꯁ꯭ꯄꯤꯀꯔ ꯈꯔ ꯑꯗꯨꯝ ꯌꯨꯝꯗ ꯏꯁꯩ ꯇꯥꯅꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯗꯣ ꯁꯤꯗꯗꯤ ꯇꯥꯕ ꯐꯪꯗꯕ ꯑꯩꯁꯦ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯖꯅꯋꯥꯔꯤꯒꯤ ꯀꯩꯅꯣꯁꯦ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯁꯦꯜꯁꯦ ꯑꯩꯁꯦ ꯉꯥꯏ ꯂꯩꯔꯝꯃꯤꯅꯦꯕ ꯁꯤꯁꯤꯗ ꯑꯣꯐꯔꯒꯨꯝꯕ ꯈꯔ ꯄꯤꯔꯛꯑꯒꯗꯤ ꯁ꯭ꯄꯤꯀꯔ ꯃꯆꯥ ꯑꯃꯇꯪ ꯏꯁꯩ ꯇꯥꯕꯒꯤ ꯂꯩꯒꯦꯅ ꯑꯗꯣ ꯁ꯭ꯄꯤꯀꯔꯗꯣ ꯑꯣꯐꯔ ꯄꯤꯔꯛꯇꯕꯗꯤ ꯈꯪꯗꯦ ꯁ꯭ꯄꯤꯀꯔ ꯑꯃꯗꯤ ꯂꯩꯒꯦꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯀꯥꯔꯠꯇ ꯍꯥꯞꯆꯤꯜꯂ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯑꯣꯐꯔ ꯄꯤꯔꯛꯑꯁꯨ ꯂꯩꯔꯅꯤ ꯄꯤꯔꯛꯇ꯭ꯔꯁꯨ ꯂꯩꯔꯅꯤ ꯁꯦꯜ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯉꯥꯏꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯁꯨ ꯑꯩꯅ ꯂꯩꯔꯀꯥꯟꯗꯀꯣ ꯑꯩꯅ ꯂꯩꯗ꯭ꯔꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯈꯣꯠꯄ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡ ꯃꯥꯒꯤ ꯁꯤꯖꯤꯟꯅꯕ ꯀꯩꯅꯣ ꯇꯧꯕꯁꯤꯗꯤ ꯌꯥꯝꯅ ꯄꯣꯔꯇꯦꯕꯜ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃꯗꯤ ꯑꯣꯏꯔꯦꯅ ꯈꯜꯂꯦ ꯑꯩꯅ ꯄꯣꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦꯕꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣꯕ ꯑꯗꯣ ꯂꯩꯕ ꯌꯥꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯊꯥꯗꯣꯏꯁꯅꯥ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯊꯥꯗꯣꯏꯁꯅꯥꯁꯨ ꯊꯨꯡꯉꯔꯦ ꯅꯍꯥꯟꯈꯩꯗꯤ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯒꯗꯤ ꯌꯥꯎꯗꯕꯅꯤ ꯃꯌꯥꯝꯅ ꯌꯥꯝ ꯍꯪꯅꯈꯤꯕꯅꯤ ꯁꯤꯗꯤ ꯏꯕꯨꯡ ꯍꯥꯏꯅ ꯆꯣꯡꯖꯜꯂꯛꯑꯦ ꯕꯣꯠꯀꯤꯁꯨ ꯑꯗꯨꯝ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯕꯣꯠꯁꯤ ꯑꯁꯦꯡꯕ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄꯗꯗꯤ ꯃꯣꯏꯁꯤ ꯀꯝꯄꯅꯤꯁꯤ ꯏꯟꯗꯤꯌꯥꯗ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯗꯦꯕꯀꯣ ꯆꯥꯏꯅꯤꯁꯀꯤ ꯀꯩꯅꯣ ꯃꯌꯥꯝꯗꯒꯤ ꯃꯣꯏꯅ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯕꯜꯛ ꯑꯣꯏꯅ ꯂꯧꯔꯦꯗꯅꯀꯣ ꯃꯦꯅꯨꯐꯦꯛꯆꯔꯗꯒꯤꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯏꯟꯗꯤꯌꯥꯗ ꯄꯣꯔꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯕ꯭ꯔꯥꯟꯗꯤꯡꯁꯦ ꯅꯞꯁꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯗꯣꯛꯈꯤꯕ ꯀꯝꯄꯅꯤ ꯑꯃꯈꯛꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯥꯗ ꯃꯣꯏ ꯃꯦꯅꯨꯐꯦꯛꯆरिꯡ ꯀꯩꯅꯣꯒ ꯂꯩꯔꯕ꯭ꯔꯥ ꯐꯦꯛꯇꯔꯤꯒ ꯂꯩꯔꯕ꯭ꯔꯥ ꯀꯩꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯑꯩ ꯊꯣꯏꯅ ꯌꯦꯡꯉꯨꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯌꯥꯝꯕꯅ ꯃꯣꯏꯁꯦ ꯆꯥꯏꯅꯤꯁ ꯑꯦꯁꯦꯝꯕꯜ ꯑꯗꯨꯝꯕ ꯑꯣꯏꯒꯜꯂꯦ ꯑꯗꯨꯝ ꯃꯣꯏꯁꯨ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯕꯣꯠꯀꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯁ꯭ꯃꯥꯔꯠ ꯋꯥꯠꯆꯇꯒꯤ ꯁ꯭ꯄꯤꯀꯔꯗꯒꯤ ꯕ꯭ꯂꯨꯇꯨꯠ ꯍꯦꯗꯁꯦꯠꯇꯒꯤ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯗꯅꯀꯣ ꯑꯗꯨꯝ ꯃꯃꯜ ꯍꯣꯡꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯦꯐꯣꯔꯗꯦꯕꯜ ꯉꯝꯕ ꯆꯥꯡꯗ ꯐꯪꯍꯜꯂꯤꯁꯦ ꯐꯩ꯫ ꯊꯥꯗꯣꯏ ꯁꯅꯥ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯦ ꯑꯗꯨꯅꯤ ꯍꯣꯏ ꯊꯥꯗꯣꯏ ꯊꯣꯛꯂꯛꯑꯦ ꯑꯩꯅ꯫ 'ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯒ ꯃꯥꯒꯤ ꯁꯤꯖꯤꯟꯅꯕ ꯀꯩꯅꯣꯗꯣ ꯁꯨꯝ ꯌꯦꯡꯕꯗ
khudi thi haidana moina hangbagi oirabne mane mamang yam hangnagrabne khudi thi yamang thi audri farabne processor da 8s gen 4 guide elite ka khenabagi matang da haibiro hai kenoni aina adu khenaba haita ni magi in depth specification me am do loi naina le rogani yam jan yami aduga video ama oina fadana ga semdradi yaroi adubu hoji dum chawrapa aina hainingi se 8s gen 4 gi mathang next generation ni ko 8 elite ai se mo 8 elite 2 gi mo 8 elite 5 ana musu thokredana ko adu moina ahan badadi koi samna hai kanda 8s gen 1 gen 2 kan la ko da koi processor sigi architect se assembly to mo architect se koi 4 nanometer 5 nanometer 6 nanometer lem sum sum pixel aga hoji 3 nanometer and 3 nm gi ngone bu ko ano se 8 elite kum se asugum se koi mai architect se hantharen kai 3 nm gum ga se oirin kai hai tare ko pixel ai kai battery and power efficient oiba adu mathakta handak sahi launch to kiba processor do gi dagi upgrade oira ka ma dagi performance ta boost to ga samna hai kanda game sanabda nungai na ba gpu cpu gum ga se kara dum magi core gi speed gum ba sum ji hankala la ka ko anouba generation putrok pani mathang mathang putrok pare duna 8 elite na di kitang hena sinaba nungai ni 8 gen 4 do dagi de 8 elite mu hujik latest oi badi kwai dagi advance oi bang si ba hujik pau da le river snap kan hai ta snapdragon 8 elite 5 to ni ko 8 elite 5 tan da 1 plus 15R da kan yaw mo edum yaw mo to 1 plus 15 1 plus 15R ga karam mana sabani bro hai ai ai gi oina sum khan bada sinaba sa display gumba kai kai khara size khara khena ba dum na tana sum yinga da ani ma ya ya id 1 plus 15 na bu hena pa me ta ai kana kana like to brian hangni mani like to da ma le to salo mi sing je roll call taro pudagi loan ka kum tawre masing ji lo han jangi media teka qualcomm snapdragon ga khena bse ib ro bro hai masi kai no ne khena bse asi yam mamang da sum mayam na mi mayam na hangi ayo ma da su ba kum am pi gire bu ko samna hai ra ka da moi ani je khena ye busung khena de hai to ne marom da samna hai ka da media tek hai su processor saba company amagi mami ne moigisu oigisna oigi phone da kaida dadi alaidana ko maru oina phone gumba da sinna na ba processor da mogi sara puthueba oigi computer gi har ge intel na core i5 i3 na mogi processor sara ga puthu ko maina ryzen su ryzen gi 1 ryzen 5 ryzen 7 na saibana adu maina mediatek su company mani phone gi processor saba aduga oigi kanoga snapdragon haisisu qualcomm haiba company dugi qualcomm snapdragon haisisu moisu mu processor saba company amni processor singse sigi company sini hena fai haiba laiteba ko samna hai kanda ziki mamang da pan ni biro mediatek kanogi dimensity 7400 kumba processor amaga qualcomm snapdragon 8 generation 4 gumba 8 elite kumba singdam chakdam na yeng matam da di qualcomm do na hena farane ba NM dagi yengo dagi latest architect to yengo abuna tragana magi ani du gi budget and amana flagship range kini amana mid range kini adu mai yeng kan da Qualcomm ne fare ado mukamu hoigi Snapdragon gi 6 gen 1 gumba 6 gen 4 gumba ko MediaTek Dimensity 7400 ko yuna MediaTek na hen fire aduna masidi company ani maksi mai magi price range to da adum afaba kano processor mayam buthu ya haitare aduna moi sidi khena bai bu samna hai kan tongan tongan ba company ngak tani processor saba ngasidi kano thadoi yen khara dum lawa thonge sa da ba se khar kui ge sa bu di hapta am ki mang da dum sa yen ba do aina direct thonga sa na to thong mo lai da sa ba ko ada aina oina thonga sa na kunna thonga ga sa ba se sa da bu kui haw bu yin king sidi na khara lokchalore topta leibnina yamsu laude khara tang khak laubune du bawda chaw ngamdana tangai men leire hayang mu sa ba yarani hai tar hayang jang thong da su yarani pro laptop ama leige tawbune online class ki kyamu pibuda dum phaba leigini ai du online class khaki damakta haira gadi lupa lising tra ma tra du pibu bum phangmane chui gi kanoge lupa lising kun gi manung daga phangba kun mangai mung daga phangba leibane du chui na brand am leibane ko maming ri am taram ko nauriba brand ne nauriba haise india da sang ko nauriba brand dubudi leiba khara kuire ko USA da kai da dadi
ꯑꯁꯦꯡꯕ ꯀꯝꯄꯅꯤ ꯕ꯭ꯔꯥꯟꯗꯨꯕꯨꯗꯤ ꯆꯥꯏꯅꯤꯁ ꯕ꯭ꯔꯥꯟꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯦꯞꯇꯣꯞꯁꯤ ꯌꯥꯝ ꯑꯦꯐꯣꯔꯗꯦꯕꯜꯗ ꯑꯐꯕ ꯄ꯭ꯔꯣꯁꯦꯁꯔꯒ ꯍꯥꯞꯄꯒ ꯌꯥꯝ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯆꯨꯏ ꯍꯥꯏꯕ ꯕ꯭ꯔꯥꯟꯗꯨꯒꯤ ꯀꯩꯅꯣ ꯑꯃ ꯂꯦꯞꯇꯣꯞ ꯑꯝꯇꯪ ꯂꯩꯒꯦꯅ ꯈꯜꯂꯤ ꯑꯗꯣ ꯌꯥꯝ ꯊꯨꯅꯗꯤ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯉꯝꯅꯕꯁꯨ ꯍꯣꯠꯅꯔꯤꯅꯤꯀꯣ ꯑꯗꯨ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨ ꯌꯦꯡꯉꯣ ꯑꯗꯣ ꯂꯩꯕꯅꯦ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯃꯔꯤ 5ꯒꯤ ꯆꯥꯡꯗꯒꯀꯣ ꯑꯐꯕ ꯐꯪꯕꯅꯦ ꯃꯣꯏꯒꯤ ꯀꯣꯔ ꯕꯨꯛ ꯀꯥꯏꯅꯒ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯝ ꯀꯩꯅꯣꯗ ꯌꯦꯡꯉꯣ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒ ꯑꯗꯨꯝ ꯊꯤꯌꯣ ꯑꯦꯃꯥꯖꯣꯟꯗ ꯑꯗꯨꯝ ꯊꯤꯌꯣ ꯐꯪꯕꯅꯦ ꯑꯗꯨꯗ ꯑꯐꯕ ꯐꯣꯟ ꯂꯩꯕꯅꯦ ꯂꯨꯄꯥ ꯂꯤꯁꯤꯡ 15ꯒ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯀꯤ ꯑꯗꯨꯃꯥꯏꯅꯒ ꯈꯟ ꯇꯥꯔꯒꯗꯤ ꯌꯥꯝ ꯕꯦꯁꯤꯛ ꯌꯨꯁꯀꯤ ꯑꯣꯏꯇꯥꯔꯗꯤ ꯂꯤꯁꯤꯡ 15ꯗꯩꯅ ꯃꯦꯛꯁꯤꯃꯝꯗ ꯂꯨꯄꯥ ꯂꯤꯁꯤꯡ 30 ꯐꯥꯎꯕ ꯑꯗꯨꯗꯩ ꯍꯦꯟꯅ ꯑꯩꯗꯤ ꯏꯟꯚꯦꯁ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯅꯤ ꯏꯟꯚꯦꯁ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯍꯣꯏ ꯑꯗꯨꯗ ꯍꯦꯛ ꯄꯩꯁꯥ ꯆꯪꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯦꯟꯅ ꯊꯥꯗꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯦꯟ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯐꯣꯟꯁꯤ 120 ꯋꯥꯠ ꯆꯥꯔꯖꯔꯅꯤ ꯄꯋꯥꯔ ꯕꯦꯡꯛꯇ ꯋꯥꯠ ꯀꯌꯥꯒꯤꯗꯤ ꯅꯣꯏꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯐꯒꯅꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯐꯣꯟꯗꯣ 120 ꯋꯥꯠ ꯐꯥꯁ ꯆꯥꯔꯖꯔ ꯑꯣꯏꯇꯥꯔꯒꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯕꯦꯡꯛꯇꯗꯤ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯑꯦꯝꯕ꯭ꯔꯦꯟꯒꯤ 100 ꯋꯥꯠꯀꯤ ꯄꯋꯥꯔ ꯕꯦꯡꯛꯀꯨꯝꯕꯒ ꯂꯩꯀꯣ ꯑꯗꯨꯒꯨꯝꯕꯅꯒ ꯆꯥꯔꯖ ꯇꯧ ꯇꯥꯔꯗꯤ ꯑꯗꯨꯝ ꯐꯣꯟ ꯆꯥꯔꯖꯔꯅ ꯃꯩ ꯑꯩꯈꯣꯏꯅ ꯏꯂꯦꯛꯇ꯭ꯔꯤꯛꯇꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯁꯤ ꯁꯣꯀꯦꯠꯇꯒꯤ ꯆꯥꯔꯖ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯊꯨꯅ ꯑꯗꯨꯝ ꯆꯥꯔꯖ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯄꯋꯥꯔ ꯕꯦꯡꯛꯇꯗꯤ 100 ꯋꯥꯠꯀꯨꯝꯕꯁꯤꯗꯤ ꯕ꯭ꯔꯥꯟ ꯑꯃ ꯑꯅꯤ ꯈꯛꯇꯅꯦ ꯑꯩꯅ ꯁꯨꯝ ꯎꯁꯦ ꯑꯦꯝꯕ꯭ꯔꯦꯟꯒꯨꯝꯕ ꯑꯦꯡꯀꯔꯒꯨꯝꯕ ꯑꯗꯣ ꯑꯦꯡꯀꯔꯗꯤ ꯃꯔꯨꯑꯣꯏꯅ ꯑꯦꯡꯀꯔꯁꯤꯗꯤ ꯌꯨ ꯑꯦꯁ ꯁꯤꯒꯤ ꯕ꯭ꯔꯥꯟꯅꯤ ꯃꯣꯏꯒꯤ ꯄꯣꯠꯁꯤ ꯏꯟꯗꯤꯌꯥꯗ ꯄꯥꯛꯁꯨ ꯐꯪꯗꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯦꯃꯥꯖꯣꯟꯗꯒ ꯃꯔꯛ ꯃꯔꯛꯇꯒ ꯐꯪꯉꯤ ꯑꯗꯨꯅ ꯑꯌꯥꯝꯕ ꯀꯩꯅꯣꯁꯤꯡꯗꯤ ꯃꯦꯛꯁꯤꯃꯝ 40-30 ꯋꯥꯠ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯟꯕꯅꯤ ꯄꯋꯥꯔ ꯕꯦꯡꯛꯁꯦꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯄꯋꯥꯔ ꯕꯦꯡꯛ ꯑꯃꯅ ꯆꯥꯔꯖ ꯇꯧꯕꯗ ꯀꯔꯤꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯐꯣꯟꯗꯣ 120 ꯋꯥꯠ ꯑꯣꯏꯔꯦ ꯍꯥꯏꯗꯅ 120 ꯋꯥꯠꯀꯤ ꯄꯋꯥꯔ ꯕꯦꯡꯛ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯩꯅꯣꯅ ꯈꯛ ꯆꯥꯔꯖ ꯇꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯜꯇꯤꯄꯜ ꯆꯥꯔꯖ ꯋꯥꯠ ꯚꯣꯜꯇꯦꯖ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯨꯝꯕ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦꯕ ꯐꯣꯟꯗꯣ 5 ꯋꯥꯠꯅꯁꯨ ꯆꯥꯔꯖ ꯇꯧꯔꯁꯨ ꯑꯗꯨꯝ ꯆꯪꯒꯅꯦꯕ ꯀꯨꯏꯅ ꯆꯪꯉꯤ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯍꯣꯏ ꯕ꯭ꯔꯣ ꯍꯥꯏ ꯉꯁꯤꯗꯤ ꯃꯤ ꯌꯥꯝ ꯋꯥꯠꯂꯤꯗ ꯍꯥꯏ ꯉꯁꯤꯗꯤ ꯋꯥꯠꯄꯗ ꯅꯠꯇꯦ ꯀꯅꯥꯝ ꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯆꯪꯉꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯃꯌꯥꯝꯁꯦ ꯉꯟꯇꯥꯅ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯒꯤ ꯇꯨꯝꯅꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯚ ꯊꯥꯏꯕꯁꯤ ꯈꯪꯗꯕꯒꯤ ꯆꯪꯉꯛꯇ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯤꯜꯂꯛꯏꯁꯤꯁꯨ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯟꯖꯜꯂꯛꯑꯕꯅꯦꯕ ꯑꯩꯁꯨ ꯑꯗꯨꯝ ꯍꯧꯖꯤꯜꯂꯒ ꯃꯥꯏ ꯂꯥꯛꯆꯅꯤꯅ ꯉꯥꯏꯔꯝꯕꯅꯤ ꯑꯗꯣ ꯂꯥꯛꯇ꯭ꯔꯦ ꯀꯝꯗꯧꯁꯤꯒꯦ ꯈꯜꯂꯤꯕꯅꯤ ꯑꯩ ꯂꯥꯛꯏꯁꯦ ꯎꯗ ꯆꯥꯠꯂꯣ ꯃꯣꯏꯅ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯍꯥꯏ ꯍꯣꯏꯅꯦ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄ ꯃꯤ ꯂꯥꯛꯄꯁꯤ ꯌꯥꯎꯔꯛꯄꯗ ꯃꯌꯥꯝꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯊꯦꯡꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯐꯗꯧꯕ ꯑꯗꯨꯝ ꯃꯣꯏꯁꯨ ꯂꯥꯛꯇ꯭ꯔꯦ ꯅꯪꯁꯨ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯦ ꯑꯃꯨꯛ ꯊꯦꯡꯅꯗ꯭ꯔꯦ ꯑꯃꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯇꯗꯅ ꯂꯥꯏꯚꯁꯨ ꯑꯩ ꯉꯁꯤꯗꯤ ꯂꯥꯏꯚ ꯀꯨꯏꯅꯒ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯥꯔꯣꯏ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯖꯤꯜꯂꯛꯑꯦꯁꯦ ꯄꯨꯡꯃꯨꯛ ꯊꯥꯔꯒ ꯑꯗꯨꯝ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 10 ꯇꯥꯔꯦꯅꯀꯣ 10:30 ꯑꯗꯨꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯑꯗꯨꯅ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ ꯂꯩꯔꯗꯤ ꯒ꯭ꯔꯨꯞꯀꯨꯝꯕꯗ ꯁꯤꯌꯔ ꯇꯧꯁꯜꯂꯀꯥꯟꯗ ꯂꯥꯏꯚ ꯊꯥꯏꯌꯦꯕ ꯈꯪꯗꯕꯁꯤꯡꯗꯁꯨ ꯌꯧꯍꯟꯅꯕ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ ꯁꯤꯒꯤ 5ꯁꯦ ꯑꯣꯚꯔꯑꯣꯜꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯅꯤ ꯂꯨꯄꯥ ꯂꯤꯁꯤꯡ 15ꯒꯤ ꯆꯥꯡꯗ ꯂꯣꯟꯆꯀ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯐꯕ ꯐꯣꯟꯅꯦꯅ ꯁꯖꯦꯁꯁꯨ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯇꯧꯈꯤꯕ ꯐꯣꯟ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯃꯈꯛ ꯍꯥꯏꯇꯥꯔꯗꯤ ꯁ꯭ꯇꯤꯔꯤꯑꯣ ꯁ꯭ꯄꯤꯀꯔ ꯑꯣꯏꯗꯕꯅꯤ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ ꯂꯩꯔꯗꯤ ꯒ꯭ꯔꯨꯞꯀꯨꯝꯕꯗꯒ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚ ꯊꯥꯏꯌꯦꯅ ꯈꯪꯗꯕꯒꯤ ꯄꯥꯎ ꯌꯧꯗꯕꯒꯤ ꯎꯔꯣꯛ ꯄꯥꯎ ꯌꯧꯗꯕꯒꯤ ꯂꯥꯛꯇꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯄꯥꯎ ꯌꯧꯅꯕ ꯃꯃꯥꯡ ꯍꯞꯇꯥꯗ ꯀꯅꯥꯅꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯃ ꯍꯥꯏꯔꯝꯕꯅꯦ ꯑꯩ ꯕꯣꯔꯗꯤꯡ ꯆꯪꯉꯅꯤ ꯌꯥꯎ ꯐꯪꯉꯔꯣꯏꯅ ꯍꯥꯏꯔꯝꯕꯗꯣ ꯀꯅꯥꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ
ꯑꯦꯀꯦ ꯑꯣꯏꯕ꯭ꯔꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯦꯀꯦ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕꯗ ꯀꯅꯥꯅ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯕꯣꯔꯗꯤꯡ ꯆꯪꯉꯅꯤ 12 ꯊꯥꯗꯣꯏꯅꯤ ꯑꯗꯨꯅ ꯐꯣꯟꯁꯦ ꯄꯥꯏ ꯐꯪꯉꯔꯣꯏ ꯂꯥꯏꯐꯁꯦ ꯌꯥꯎ ꯐꯪꯉꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯔꯝꯕꯅꯤ ꯀꯅꯥꯅꯣ ꯑꯩ ꯐꯖꯅ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯕ꯭ꯔꯣ ꯐꯣꯟꯗ ꯄ꯭ꯔꯣꯁꯦꯁꯔ ꯑꯐꯕ ꯂꯩꯔꯤꯁꯤꯡꯁꯤ ꯃꯁꯤ PC ꯄ꯭ꯔꯣꯁꯦꯁꯔ ꯑꯐꯕ ꯈꯔꯗꯪ ꯄꯟꯕꯤꯔꯣ ꯍꯥꯏ ꯀꯩꯅꯣ ꯐꯣꯟꯗ ꯑꯐꯕ ꯂꯩ ꯁꯨꯃꯥꯏꯅ PCꯒꯤ ꯑꯐꯕ ꯄ꯭ꯔꯣꯁꯦꯁꯔ ꯍꯥꯏꯔꯣ PCꯒꯤꯗꯤ ꯑꯩꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ ꯌꯥꯝ ꯆꯥꯎꯅ ꯈꯦꯠꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯟꯇꯦꯜꯒꯤ ꯍꯧꯖꯤꯛ i3ꯗ 13 ꯖꯦꯅꯦꯔꯦꯁꯟꯒꯨꯝꯕ ꯑꯗꯨꯝ ꯌꯥꯔꯦ i5ꯗ 10 ꯖꯦꯅꯦꯔꯦꯁꯟꯗꯩ ꯇꯥꯗꯕ ꯑꯗꯨꯝ ꯌꯥꯔꯦ i7 ꯂꯩꯔꯦ i9 ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯩꯗꯤ Ryzen 5 Ryzen 7 ꯑꯁꯤꯗꯤ ꯀꯩꯅꯣꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯐꯕꯗꯤ ꯑꯐꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯁꯤꯖꯤꯟꯅꯗꯧꯔꯤ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯗꯣꯏ ꯊꯕꯛꯇꯣ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯌꯦ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯇꯦꯕꯀꯣ ꯑꯩꯁꯦ ꯍꯥꯏꯗꯣꯛꯑꯔꯣꯏ ꯃꯄꯥꯟꯗꯗꯤ ꯂꯩ ꯃꯥꯅ ꯑꯦꯀꯦꯅꯤ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯦꯀꯦ ꯑꯣꯏꯗꯣꯏꯅꯤ ꯃꯥ ꯕꯣꯔꯗꯤꯡ ꯆꯪꯗꯣꯔꯦ ꯀ꯭ꯂꯥꯁ 12 ꯊꯥꯗꯣꯏꯅ ꯍꯥꯏꯕꯅꯦꯕ ꯀ꯭ꯂꯥꯁ 12 ꯊꯥꯗꯣꯔꯦꯅ ꯃꯥ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯗꯤ ꯌꯥꯎꯔꯝꯕꯅꯦ ꯍꯟꯗꯛꯇꯤ ꯑꯃꯨꯛ 20,000ꯒꯤ ꯄꯋꯥꯔ ꯕꯦꯡꯛꯁꯦ ꯄꯨꯡ ꯀꯌꯥꯃꯨꯛ ꯆꯥꯔꯖ ꯇꯧꯔꯗꯤ ꯐꯨꯜ ꯑꯣꯏꯒꯦ ꯑꯍꯥꯟꯕ ꯑꯃ ꯂꯩꯔꯨꯔꯦ ꯑꯗꯨꯝ ꯁꯨꯝ ꯈꯪꯅꯤꯡꯕꯒꯤꯅꯦꯕꯣ ꯍꯥꯏ ꯄꯨꯡ 2.5 ꯆꯪꯕꯅꯦ ꯄꯋꯥꯔ ꯕꯦꯡꯛ ꯆꯥꯔꯖ ꯇꯧꯕꯁꯦ ꯑꯗꯣ ꯅꯪ ꯋꯥꯠ ꯀꯌꯥꯒꯤ ꯀꯩꯅꯣꯅ ꯆꯥꯔꯖꯔꯅ ꯆꯥꯔꯖ ꯇꯧꯔꯤꯅꯣ ꯑꯗꯨꯁꯨ ꯈꯦꯠꯅꯩꯀꯣ ꯑꯗꯨꯒ ꯃꯥꯒꯤ 18 ꯋꯥꯠ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯃꯗꯗꯤ 20,000ꯒꯤ ꯂꯩꯗ ꯑꯗꯨ ꯄꯨꯡ 2.5 ꯆꯪꯉꯦ 2.5 ꯑꯋꯥꯔꯁꯀꯨꯝꯕꯗꯤ ꯑꯅꯤꯗꯤ ꯑꯗꯨꯝ ꯍꯦꯟꯅ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯕꯨꯛ ꯃꯤ ꯑꯃꯅꯤꯗꯤ ꯇꯧꯔꯕꯅꯦ ꯍꯥꯏꯌꯦ ꯑꯣ ꯑꯗꯨꯝ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯗꯨꯝ ꯌꯥꯎꯁꯤꯟꯖꯔꯛꯑꯅꯤ ꯀꯃꯦꯟ ꯇꯧꯖꯔꯛꯑꯅꯤ ꯉꯁꯤꯁꯦ ꯑꯩꯅ ꯈꯟꯕꯗꯤ ꯌꯨꯇꯨꯕꯁꯨ ꯂꯥꯏꯚ ꯊꯥꯅ ꯅꯥꯀꯟꯗ ꯐꯦꯁꯕꯨꯛꯁꯨ ꯂꯥꯏꯚ ꯊꯥꯒꯦꯅ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯐꯦꯁꯕꯨꯛꯁꯦ ꯍꯧꯖꯤꯛ ꯂꯣꯒꯏꯟ ꯇꯧꯀꯥꯟꯗ ꯑꯇꯣꯞꯄ ꯐꯣꯟꯗꯒꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯗ꯭ꯔꯒꯗꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯦꯄ꯭ꯔꯨꯞ ꯇꯧꯗ꯭ꯔꯗꯤ ꯂꯣꯒꯏꯟ ꯇꯧ ꯌꯥꯗ꯭ꯔꯦ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯝꯃꯤꯕ ꯌꯥꯔꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯊꯥꯒꯦꯅ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯒꯨꯝꯕ ꯊꯥꯈꯤꯗ꯭ꯔꯒꯁꯨ ꯃꯊꯪ ꯍꯞꯇꯥꯗꯗꯤ ꯐꯦꯁꯕꯨꯛꯇꯁꯨ ꯂꯥꯏꯚ ꯊꯥꯕ ꯌꯥꯅꯕ ꯂꯣꯒꯏꯟꯒ ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯣꯏ ꯁꯦꯝꯖꯤꯜꯂ ꯊꯝꯃꯝꯃꯒꯦ ꯑꯗꯨꯒ ꯌꯨꯇꯨꯕꯇ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯅ ꯅꯥꯀꯟꯗ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯊꯥꯔꯒꯦ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯈꯤꯡꯕꯅꯦ ꯏꯕꯨꯡ ꯍꯥꯏ ꯈꯤꯡꯕꯗꯨꯁꯨ ꯀꯩꯅꯣ ꯍꯣꯏ ꯃꯣꯏ ꯀ꯭ꯂꯥꯁ 12 ꯊꯥꯅꯤ ꯈꯣꯠꯅꯤꯒ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯈꯤꯕꯅꯤ ꯀꯌꯥ ꯙꯅ ꯄꯦꯕꯤꯌꯥ ꯄꯦꯕꯝ ꯍꯥꯏ ꯃꯥꯜꯂꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯃꯤꯡꯁꯤ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯐꯖꯅ ꯙꯅ ꯄꯦꯕꯤꯌꯥ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦꯅ ꯍꯪꯉꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯩꯅꯣꯁꯦ ꯁꯤꯁꯨ ꯈꯪꯗ ꯌꯥꯗꯦꯀꯣ KFC ꯀꯥꯏꯅ ꯑꯩꯅ ꯍꯥꯟꯅ ꯊꯦꯡꯅꯕꯗ ꯀꯔꯤ ꯍꯥꯏꯅꯣ KFCꯅ ꯑꯩ ꯍꯪꯉꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯈꯤꯗꯕꯒꯤ ꯈꯪꯗ꯭ꯔꯤꯅꯦꯕꯀꯣ ꯌꯥꯝ ꯇꯣꯏ ꯁꯤꯖꯤꯟꯅꯕ ꯃꯤꯗꯤ ꯑꯗꯨꯝ ꯐꯥꯎꯅꯩꯅꯦꯕ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯅꯣꯀꯤꯌꯥꯒꯤ 1100ꯀꯤ ꯐꯣꯟꯒ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗꯨꯗꯗꯤ ꯋꯥꯔꯗꯇꯣ ꯀꯩꯅꯣ ꯑꯣꯏꯕꯗꯣ 100 ꯀꯩꯅꯣ ꯑꯜꯐꯥꯕꯦꯠꯂ ꯀꯩꯅꯣꯝ ꯑꯣꯏꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯃꯗ ꯃꯦꯁꯦꯖ ꯑꯃꯗ ꯑꯗꯨꯗꯤ ꯍꯦꯟꯈ꯭ꯔꯗꯤ ꯂꯨꯄꯥ 2 ꯆꯠꯇꯣꯏꯅꯤꯅꯀꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯔꯒꯗꯤ 100ꯇꯨꯒꯤ ꯃꯅꯨꯡꯗ ꯏꯔꯒꯗꯤ ꯂꯨꯄꯥ ꯑꯃꯈꯛꯇꯪ ꯆꯠꯇꯣꯏꯅꯤꯅ ꯃꯦꯁꯦꯖ ꯄꯦꯛ ꯀꯥꯏꯅ ꯍꯥꯞꯅꯔꯝꯕꯗꯣ ꯂꯨꯄꯥ 3 ꯃꯦꯁꯦꯖꯇ ꯂꯨꯄꯥ 100ꯒ ꯃꯦꯁꯦꯖ 100ꯒ ꯐꯪꯕꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯗꯤ ꯃꯦꯁꯦꯖꯁꯤꯗ ꯇꯦꯟꯅ ꯋꯥꯔꯗꯇꯤ ꯍꯥꯏ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯜꯐꯥꯕꯦꯠ 100ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯂꯣꯏ ꯍꯥꯏꯕ ꯌꯥꯅꯕ ꯍꯥꯏꯅ ꯁꯝꯖꯜꯂꯒ ꯆꯥꯛ ꯀꯥꯏꯕꯗ CHK ꯀꯥꯏ ꯈꯛꯇꯪꯒ ꯏꯔꯀꯥꯟꯗꯒ ꯏꯅꯔꯝꯃꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅꯒ ꯃꯦꯁꯦꯖꯀ ꯊꯥꯅꯔꯤꯉꯩ ꯃꯇꯝꯗꯗꯤ ꯁꯣꯔꯠꯀꯠꯀꯁꯦ ꯌꯥꯝ ꯈꯪꯉꯝꯕꯅꯦꯕꯀோ ꯀꯩꯅꯣ ꯑꯗꯣ ꯁꯨꯝ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯥꯟꯅꯈꯤꯗꯕꯒꯤ ꯁꯨꯃꯥꯏꯅꯒ ꯁꯣꯔꯠꯀꯠꯇꯒ ꯏꯕꯁꯦ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯕ꯭ꯔꯣꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯀꯃꯥꯏꯅ ꯍꯥꯡꯒꯦ ꯍꯥꯏ ꯑꯩ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯦ GB ꯍꯥꯏꯅꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡꯒ ꯃꯥꯟꯅꯅ ꯃꯌꯥꯝꯅ ꯊꯤꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ GB ꯋꯥꯡꯈꯦꯝ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯩꯒꯤ ꯃꯤꯡ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯍꯥꯟꯕꯗꯗꯤ ꯃꯤꯡꯗ ꯊꯣꯜꯂꯝꯕꯅꯦꯕꯀꯣ ꯃꯤꯡꯗ ꯊꯣꯟꯕꯗꯣ ꯑꯩꯒꯤꯗꯣ ꯈꯪꯉꯔꯣꯏꯅ ꯈꯪꯗꯕ ꯇꯥꯔꯦꯅ ꯃꯌꯥꯝꯅ ꯑꯩ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯍꯥꯞꯄꯤꯕ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯄꯤꯛꯆꯔꯁꯤꯃꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯄꯅꯤ ꯑꯗꯨꯒ GB ꯋꯥꯡꯈꯦꯝꯅ ꯂꯩꯕꯅꯦ ꯑꯗꯨꯝ ꯊꯤꯕ ꯑꯗꯨꯝ
kano tausanbiro friend request hajanbira follow tausanbiro Facebook kumbadana amu kudakta message thana khonabsu yaidana ko YouTube sina amu kudakta message thana khonabagi se option je pawdi laitrimena dum kitang watni live kumba natragade A19 Bionic chipset guys the generation 8 elite karambana processor na nungaibo igani ama suggest tawiramo A19 Bionic na hena nungaini Apple gi A19 kano sing di processor sidi mai ni moi dum optimize padana tawbuneba OnePlus Realme phone sing se camera koira kan mai sing dabagi problem lakadra hai Realme di khangde adu OnePlus ki di lakte OnePlus की दी अपडेट कुंबा तौरगा कैमरा में सेंगक्तबसे सुतौ तौदे हाइतारे अदैगी Samsung की को इनाम कनो तौनिंगिस अइना हाइनिंगिसे मयामना Samsung द पल्ले खलंगनेबको अदो अइना सिनरी फोन से हुजिक लाइव थारी सुसु अइगी फोन जिगी बैक कैमरा नाते डायरेक्ट फ्रंट कैमरा दैनी दनाको अदो सिगी फोन गी फ्रंट कैमरा गी मैक से अदुम सेंगे खल्ले वखंदा अइना सुम उबदा ओइ नुमिदांग ओइबगी खोइगी लाइट से हम कन्ना artificial lighting khoi studio gumba gi type ta than da gi grain gumba khara de tum ui ba ko do ga su camera se make sing ba khale ba do si tum aina si gi la phone gi light ha ba khot pa to ba si da to rai si update su me amar to khre do phone se make sing ta man thar ka se yaw di adana OnePlus ki ya thok tam ne bro request ha ki bani hore live lo ga se to biro ai hoi hoi soi da to se la ke follow sem haina lai je sumaina tharak ki bra kari haina lai ba no du di khang kamai laki ado hafet hairamadi taonga ana khangni maming do kamai tha yibno do gaun je mayam je kano to idana ba Facebook na ming ga se ja ja ni ai gi thawai adai di kare je kan gi angang sing na hang na di se adai di kare dada gi thoi bi kai na ga Facebook account maming je ja ja ni ma to je kana no sibu karam ma mi no ga khang na ba mi le ni hari das ireng ga ma do ne mingje yongko sidana mu e le Facebook tana mu thom mi se leiram mi se dune adana kana no se photo ha pa ka da khangna bu masak khangna ba mi khatani ko si mani ne adu su mai profile du maming du yeng ga kari maming du man tholi je khang ja ja ni ko me am to me so ke su bi kai de amna creative boy ba eno ne ming ba ba thon je la ga hang na ba se lei bane ai gi thoi kai na lei bane ai gi thoi adai di kari kano dada gi damsa gi kari kara yam lai bani yam nongning ba ko ado moi galak ba oi bagi na oi bagi sum gane hani moi pamjaba nungsi jaba khangna jaba mi singna uruga kano tong na ba nungsi na ba kana ga moi thun jali barum gani ba ko ado hajikte khoi na ga di kesu tholo ba ai di phun si da ton tholakte ba ado phone ba zum idum yawi ne ba Saitondagi amadit khambra yamba aikondagi Saitonda ko amadit na yamba malai akhoi yum ani hum kal aganda adu oidwira aduga amarjit aina aikondagi hairagadi aikondadi amarjit ko wata de leiram be hai angang la halla hi kyam surabna angang ne ba chahi kyam ki angang no haise angang haise class school tammi bra class kyam karabano amarjit haise Kelvin naure no por kya na speak to bro ai Kelvin side tagi amti yung sumana kaya am thara kyo kaya male amu haira ke druga side tagi hapit sumai yung sahi kunma thoi kuning thoi amarjit sagai ga di khangbra sagai khangga dem ta haira wai je ningsing mangam dre Kelvin kya male power se lens se ai hai ble haira ke ko ado kaya mange sunang na to guest ro sumbaying se bai pet minus lo plus lo so ido bro ai minus ni minus kya man ke ta
ꯌꯦꯡꯉꯣ ꯑꯗꯨꯅꯀꯣ ꯃꯤꯠꯁꯤꯁꯨꯅꯦ ꯁꯣꯛꯄꯒꯤꯅꯤꯀꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯊꯕꯛ ꯑꯣꯐꯤꯁꯇꯁꯨ ꯑꯗꯨꯝ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒ ꯂꯣꯒ ꯑꯥꯎꯠ ꯇꯧꯔꯒ ꯊꯣꯛꯂꯛꯄꯐꯥꯎ ꯁꯤꯁꯇꯦꯝꯗ ꯑꯗꯨꯝ ꯃꯦꯠꯂꯒ ꯑꯗꯨꯝ ꯌꯦꯡ ꯂꯩꯗꯣꯏꯅꯤꯅꯅꯦ ꯑꯗꯩ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯌꯨꯝꯗ ꯑꯃꯨꯛ ꯐꯣꯟ ꯑꯃꯨꯛ ꯌꯦꯡꯉꯒ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛꯁꯨ ꯌꯦꯡꯉꯤꯗꯅꯀꯣ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯁꯦꯝꯃ ꯐꯣꯟꯗꯨ ꯁꯨꯝ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯟ ꯇꯥꯏꯃꯤꯡꯁꯦ ꯌꯥꯝꯃꯟꯕꯒꯤꯅꯦ ꯃꯤꯠꯁꯦ ꯑꯗꯨꯝ ꯁꯣꯛꯄꯁꯨ ꯍꯦꯟꯖꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯅꯁꯨ ꯑꯩꯅ ꯈꯔ ꯁ꯭ꯀ꯭ꯔꯤꯟ ꯇꯥꯏꯃꯤꯡꯁꯦ ꯍꯟꯊꯅꯕ ꯍꯥꯏꯅ ꯑꯩꯁꯦ ꯐꯣꯟꯒꯁꯦ ꯄꯥꯛ ꯌꯦꯡꯗ꯭ꯔꯦꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯁꯦꯀꯣ ꯑꯁ ꯃꯤꯠ ꯌꯥꯝ ꯆꯣꯠꯂꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤꯠꯁꯦ ꯁꯣꯛꯄꯅꯤꯅ ꯍꯥꯟꯅꯗꯩ ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯁꯣꯛꯆꯟꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕꯀꯣ ꯏꯁꯅꯥꯝ ꯑꯃꯔꯖꯤꯠ ꯑꯣ ꯈꯪꯉꯦ ꯈꯪꯉꯤ ꯈꯪꯉꯤ ꯑꯉꯥꯡꯅꯦ ꯃꯥꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯉꯥꯡꯅꯤ ꯌꯥꯝ ꯊꯤꯅ ꯑꯉꯥꯡꯅꯤ ꯃꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯀ ꯅꯠꯇꯦꯅꯦ ꯑꯩꯅ ꯀꯣꯂꯦꯖꯀ ꯇꯝ ꯂꯣꯏꯔꯀꯥꯟꯗ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯣꯏꯕ ꯍꯧꯔꯀꯥꯟꯗ ꯑꯣꯖꯥ ꯑꯣꯏꯔ ꯃꯇꯨꯡꯗ ꯀꯣꯟꯅ ꯈꯪꯗ ꯃꯣꯏꯁꯤ ꯀ꯭ꯂꯥꯁ 5, 6 ꯀꯩꯅꯣꯝ ꯀꯥꯍꯧꯕꯅꯤ ꯑꯩꯅ ꯈꯪꯉꯛꯄꯗ ꯌꯥꯝ ꯈꯔ ꯀꯨꯏꯔꯦ ꯍꯣꯏ ꯈꯪꯉꯤ ꯈꯪꯉꯤ ꯑꯉꯥꯡꯅꯤ -3 ꯍꯥꯏꯗꯣ ꯍꯦꯜꯂꯦ -5 ꯀꯩꯅꯣ ꯌꯧꯔꯦ 5.5ꯂ ꯀꯩꯅꯣꯝ ꯌꯧꯔꯦ ꯗꯤ -5.5 ꯗꯤꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯃꯤꯠꯁꯤꯁꯨ ꯁꯨꯝ ꯁꯣꯛꯆꯜꯂꯛꯄꯒꯤꯀꯣ ꯐꯣꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯏꯁꯀ꯭ꯔꯤꯟ ꯑꯣꯜ ꯀꯩꯅꯣꯗ ꯌꯦꯡꯉꯒ ꯁꯨꯝ ꯂꯩꯕꯁꯦ ꯐꯠꯇꯤ ꯐꯠꯇ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯤꯠꯁꯤꯒꯤꯗꯃꯛꯇꯒꯗꯤ ꯑꯩꯅ ꯐꯣꯟꯗꯒ ꯚꯤꯗꯤꯑꯣꯒ ꯏꯗꯤꯇꯤꯡ ꯇꯧꯔꯤꯁꯦ ꯐꯣꯟꯗ ꯉꯛꯇꯅꯦꯕꯀꯣ ꯂꯦꯞꯇꯣꯞꯇ ꯀꯩꯗ ꯇꯧꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯐꯣꯟꯗ ꯉꯥꯛꯇ ꯑꯗꯨꯝ ꯌꯦꯡ ꯂꯩꯕꯒ ꯇꯧꯕꯁꯦ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕꯁꯦ ꯌꯥꯝ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯆꯪꯉꯦꯕꯀꯣ ꯐꯖꯅ ꯊꯋꯥꯏ ꯌꯥꯎꯅ ꯐꯝꯃꯒ ꯂꯦꯡꯗꯕꯤ ꯇꯧꯔꯒꯗꯤ ꯄꯨꯡꯈꯥꯏꯃꯨꯛ ꯑꯗꯨꯝ ꯆꯪꯉꯦ ꯐꯖꯅ ꯁꯦꯝꯕꯗ ꯑꯗꯨꯝ ꯆꯪꯕ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯑꯁ ꯌꯥꯝ ꯐꯠꯇꯤ ꯐꯠꯇ꯭ꯔꯦ ꯃꯆꯦꯗꯣ ꯔꯣꯃꯤꯇꯥ ꯀꯧꯋꯦ ꯑꯩꯒꯤ ꯈꯪꯅꯕ ꯏꯌꯥꯝꯕ ꯈꯪꯕ꯭ꯔꯥꯅ ꯎꯖꯕꯅꯦ ꯍꯥꯏ ꯑꯣ ꯑꯩꯒ ꯈꯪꯅꯕ ꯃꯆꯦꯗꯣ ꯔꯣꯃꯤꯇꯥ ꯀꯧꯋꯦ ꯔꯣꯃꯤꯇꯥ ꯀꯧꯕ꯭ꯔꯥ ꯀꯔꯤ ꯀꯧꯕꯅꯣꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨꯒ ꯈꯔꯗꯤ ꯑꯩꯈꯣꯏꯒ ꯈꯤꯇꯪꯗꯤ ꯂꯥꯞꯅꯩ ꯈꯪꯉꯤ ꯈꯪꯉꯤ 1+15R 13S ꯀꯔꯝꯕꯅ ꯐꯅꯤ ꯑꯩꯗꯤ ꯑꯗꯨꯒꯤꯗꯤ 15ꯅ ꯑꯣꯏꯅ ꯐꯅꯤ 15R ꯑꯗꯣ ꯕ꯭ꯔꯣ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯐꯣꯟ ꯇꯣꯏꯅ ꯃꯤꯠꯀꯟꯕ ꯃꯤꯁꯤꯡꯒꯤ ꯏꯁꯄꯦꯛꯇꯤ ꯀꯔꯝꯕꯅ ꯁꯤꯖꯤꯟꯅꯕꯅ ꯐꯒꯅꯤ ꯐꯣꯟ ꯇꯣꯏꯅ ꯃꯦꯠꯀꯟꯕ ꯃꯤꯒꯤꯗꯃꯛꯇꯗꯤ ꯏꯁꯄꯦꯛꯁꯦ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨ ꯀꯠ ꯀꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯁꯤꯁꯨ ꯕ꯭ꯂꯨ ꯀꯠꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯐꯣꯟ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯒ꯭ꯂꯥꯁꯁꯦ ꯒ꯭ꯔꯤꯟ ꯀꯥꯕ ꯑꯃ ꯎꯔꯝꯒꯅꯤ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯗ꯭ꯔꯒꯗꯤ ꯈꯪꯉꯒ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯣ ꯒ꯭ꯔꯤꯟ ꯀꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯒ꯭ꯂꯥꯁ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯌꯦꯕ ꯖꯄꯥꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤꯀꯣ ꯍꯧꯖꯤꯛ ꯑꯃꯈꯛ ꯂꯩꯌꯦ ꯊꯣꯛꯂꯛꯏ ꯏꯁꯄꯦꯛ ꯒ꯭ꯂꯥꯁ ꯑꯃꯈꯛ ꯃꯣꯏꯒꯤꯁꯤ UV ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯥꯎꯕ ꯁꯤꯁꯨ UV ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯥꯎꯋꯦ ꯑꯩ ꯁꯤꯅꯩꯁꯦ ꯑꯗꯨꯃꯥꯏꯅ UV ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯥꯎꯕ ꯕ꯭ꯂꯨ ꯀꯠ ꯑꯣꯏꯕ ꯑꯗꯩꯗꯤ ꯖꯄꯥꯟꯒꯤꯗꯣ ꯀꯔꯤ ꯍꯥꯏꯕꯗꯨ ꯃꯃꯤꯡꯗꯣ ꯂꯦꯟꯁꯀꯥꯔꯠꯇ ꯈꯛ ꯐꯪꯕꯅꯦ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯃꯗꯨꯒꯤ ꯀꯩꯅꯣꯝ ꯚꯤꯖꯟ ꯍꯥꯏꯕꯅꯤ ꯃꯃꯤꯡꯁꯦ ꯀꯥꯎꯔꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯗꯒ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯒꯥꯔꯤꯒꯤ ꯂꯥꯏꯠꯅ ꯗꯥꯏꯔꯦꯛ ꯃꯤꯠꯇ ꯀꯥꯞꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯪꯈꯠꯄ ꯊꯛꯀꯠꯄꯗꯣ ꯑꯝꯇ ꯇꯧꯗꯕ ꯑꯦꯟꯇꯤ ꯒ꯭ꯂꯦꯌꯔ ꯑꯗꯨꯒꯨꯝꯕ ꯌꯥꯎꯕ ꯒ꯭ꯂꯥꯁ ꯈꯔ ꯂꯩ ꯑꯗꯨ ꯁꯤꯖꯤꯟꯅꯔꯣ ꯑꯗꯨꯝ ꯍꯧꯖꯤꯛꯇꯩ ꯍꯧꯅꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤꯠꯁꯦ ꯁꯣꯛꯄ ꯈꯤꯇꯪ ꯐꯅꯤ ꯀꯃꯦꯟ ꯄꯤꯕ ꯃꯤ ꯆꯩ ꯂꯩ ꯍꯥꯏ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯃꯁꯤ ꯃꯇꯥꯡꯁꯤ ꯀꯃꯦꯟ ꯄꯤꯕꯁꯤ ꯀꯔꯝꯕ ꯃꯇꯥꯡꯅꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯆꯦꯗꯣ ꯑꯩꯒ ꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯗꯨꯋꯥꯏ ꯃꯇꯥꯡꯗꯨꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯆꯩ ꯂꯩ ꯍꯥꯏꯔꯤꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯗꯤ ꯑꯩꯒ ꯈꯪꯅꯕꯕꯨ ꯈꯪꯅꯩ ꯍꯥꯏꯕꯅꯤ ꯈꯪꯅꯗ ꯈꯪꯅꯗꯦ ꯍꯥꯏꯕꯅꯤ ꯁꯤꯗ ꯍꯨꯔꯥꯟꯗꯨꯅ ꯀꯔꯤ ꯂꯣꯠꯇꯅ ꯇꯧꯕ ꯌꯥꯏ ꯇꯧꯕꯁꯨ ꯅꯠꯇꯦ ꯀꯩꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯉꯁꯤꯁꯦ ꯑꯩ ꯃꯤ ꯂꯥꯛꯇꯕꯁꯦ ꯁꯥꯎꯅꯤꯡꯉꯦ ꯍꯣꯏꯅꯦ ꯅꯣꯏꯒꯤ ꯃꯤ ꯈꯔ ꯂꯥꯛꯇꯦꯅꯦ ꯑꯩꯁꯨ ꯎꯗꯦꯅꯦ ꯀꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯇꯝꯁꯨ ꯅꯠꯇꯦ ꯊꯥꯕꯜ ꯃꯇꯝꯁꯨ ꯅꯠꯇꯦ ꯀꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯍꯪꯖꯜꯂꯨ ꯍꯪꯖꯜꯂꯨ ꯐꯣꯟ ꯇꯧꯔ ꯊꯤꯖꯤꯜꯂꯨ ꯃꯥꯡꯈꯤꯅꯤ ꯀꯣ ꯃꯥꯡꯍꯟ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ प्यार किया तो डरना क्या है ꯅꯝ ꯂꯩꯗꯥꯏꯅꯦ ꯏꯁꯩ ꯑꯃ प्यार किया है चोरी नहीं ꯇꯧꯕꯗꯣ अभी मुझ में कहीं
बाकी थोड़ी सी है जिंदगी जगी धड़कन नहीं जाना जिंदा हूँ मैं तो अभी अब ऐसी लगन इस लम्हे में है ये लम्हा कहाँ था मेरा अब है सामने उसे छू लूं जरा मर जाऊं या जी लूं जरा ꯀꯅꯥꯅꯣꯅꯦ ꯍꯥꯏꯔꯤꯌꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯁꯠ ꯍꯦꯛꯇ ꯍꯥꯏꯗꯣꯛ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨ ꯀꯣ ꯃꯌꯥꯝ ꯃꯥꯡꯗ ꯁꯠ ꯁꯠ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯕ꯭ꯔꯣꯅ ꯉꯪꯉꯤꯕ ꯏꯁꯩꯁꯤ ꯈꯪꯉꯦ ꯍꯥꯏꯌꯦ ꯀꯩ ꯏꯁꯩꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯩꯅ ꯉꯪꯉꯤꯕ ꯏꯁꯩꯗꯣ तेरे नैना हंस दिए बस गए दिल में तेरे नैना ꯑꯩ ꯈꯟꯕ ꯑꯃꯇ ꯍꯦꯛ ꯂꯥꯛꯇꯦꯗ ꯑꯩ ꯀꯧꯁꯜꯂꯣ ꯀꯧꯁꯜꯂꯣ ꯀꯥꯏ ꯀꯥꯏꯗꯅꯣ ꯃꯦꯁꯦꯖ ꯊꯥꯖꯜꯂꯣ ꯐꯣꯟ ꯇꯧꯁꯜꯂꯣ ꯂꯥꯏꯚꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯆꯪꯉꯣ ꯍꯥꯏꯅ बस गई दिल में तेरे मेरे नैना मेरे दिल में जो अरमा है पास आके जरा देखो ना दिल के तार में है सरगम कनानो पामिसे गबर हायरिये अच्छा विकास ngasi ꯀꯔꯣꯝꯗꯩꯅꯣ ꯅꯪꯁꯨ ꯍꯥꯏꯖꯜꯂꯛꯏꯔꯥ ꯆꯥꯛ ꯆꯥꯔꯕꯣ ꯏꯇꯥꯎ ꯑꯥꯏꯁ ꯄꯥꯟꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯁꯥꯎꯅ ꯏꯌꯥꯝꯕꯁꯦ ꯁꯥꯏꯇꯣꯟꯗꯩꯅꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯟꯅ ꯈꯟꯅꯔꯨꯁꯤ ꯍꯥꯏꯔꯤ ꯃꯌꯥꯝ ꯈꯟꯕꯤꯔꯨꯅꯨ ꯈꯟꯕꯤꯔꯨꯅꯨ ꯏꯅꯥꯎꯁꯦ ꯃꯤ ꯆꯨꯝꯅ ꯃꯥꯒꯤ ꯈꯪꯅꯖꯕ ꯂꯩ ꯁꯨꯃꯥꯏꯅ ꯁꯥꯏꯇꯣꯟ ꯂꯣꯝꯗ ꯑꯌꯥꯝꯕꯗ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯆꯝ ꯆꯝꯅ ꯃꯥꯅ ꯍꯪꯖꯔꯛꯄꯗꯨ ꯑꯩꯅ ꯈꯪꯉꯤ ꯈꯣꯠꯂꯦꯅ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯅ ꯋꯥꯔꯧꯁꯟꯕꯤꯔꯨꯅꯨ ꯃꯥꯒꯤ ꯈꯪꯅꯤꯡꯗꯅ ꯍꯪꯉꯤ ꯑꯣꯏꯔꯝꯒꯅꯤ ꯕ꯭ꯔꯣ ꯏꯁꯩꯗꯤ ꯃꯨꯁꯨꯛꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯡꯉꯥꯏꯕꯅꯤ ꯀꯣ ꯏꯁꯩꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯕ꯭ꯔꯣ ꯃꯦꯛꯁꯦ ꯄꯋꯥꯔ ꯕꯦꯡꯁꯦ ꯐꯣꯟ ꯁꯣꯛꯄ꯭ꯔ ꯕꯦꯇ꯭ꯔꯤꯗ ꯍꯥꯏꯌꯦ ꯁꯣꯛꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯝꯄꯅꯤꯅ ꯆꯥꯟꯅꯔꯦ ꯌꯥꯔꯦ ꯆꯥꯔꯖ ꯇꯧꯕꯗ ꯀꯩꯝꯇ ꯁꯣꯛꯅꯤꯡꯉꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯔꯔꯣꯏꯅ ꯍꯥꯞꯄꯒ ꯁꯦꯝꯃꯒ ꯊꯥꯔꯛꯑꯕꯅꯦ ꯑꯗꯨꯗꯩꯗꯨꯗ ꯑꯗꯨꯃꯥꯏꯅ ꯁꯣꯛꯅꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯑꯗꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯁꯛꯀ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯑꯩꯕꯨꯗꯤ ꯅꯪ ꯎꯔꯝꯒꯅꯤ ꯑꯩꯅꯗꯤ ꯅꯪ ꯎꯗ꯭ꯔꯦꯅꯦ ꯅ꯭ꯌꯨ ꯏꯌꯥꯔ ꯂꯥꯛꯄꯁꯦ ꯍꯔꯥꯎꯗꯦꯅꯤꯀꯣ ꯆꯍꯤꯗꯤ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯛꯏꯅꯤꯅ ꯑꯩꯗꯤ ꯄꯥꯝꯗꯦꯕ ꯑꯩꯗꯤ ꯍꯔꯥꯎꯗꯦ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯔꯣ ꯁꯤꯅꯤ ꯍꯥꯏꯗꯤ ꯍꯦꯟꯒꯠꯂꯛꯑꯅꯨ ꯁꯤꯅꯤ ꯅꯉꯣꯟꯗ ꯑꯩꯅ ꯍꯦꯟꯅ ꯐꯖꯔꯤꯌꯦ ꯐꯖꯩꯅꯦ ꯏꯇꯥꯎ ꯁꯛꯄꯨꯗꯤ ꯑꯗꯨꯝ ꯐꯖꯕꯅꯤꯅꯦ ꯏꯇꯥꯎꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗꯤ ꯌꯥꯗ꯭ꯔꯦ ꯂꯧꯈꯠꯄ ꯌꯥꯗꯗꯅ ꯑꯗꯨꯅ ꯐꯪꯗꯗꯅ ꯂꯩꯔꯤꯁꯤꯅꯤ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯑꯝꯇ ꯌꯥꯕꯤꯗ꯭ꯔꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯁꯛ ꯐꯖꯔꯝꯃꯅꯤ ꯅꯍꯥꯟꯅ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯒ ꯊꯤꯔꯅꯤ ꯑꯩꯒ ꯃꯥꯟꯅꯩ ꯑꯩꯁꯨ ꯍꯔꯥꯎꯗꯦ ꯍꯥꯏꯔꯤ ꯆꯍꯤ ꯌꯥꯝꯈꯠꯂꯛꯄꯗ ꯑꯩꯗꯤ ꯍꯔꯥꯎꯕ ꯀꯩꯝ ꯂꯩꯇꯦ ꯑꯩꯗꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯄꯥꯡꯊꯣꯛꯄꯗ ꯑꯩꯗꯤ ꯑꯦꯟꯀꯔꯦꯖ ꯇꯧꯗꯦ ꯕꯥꯔꯗꯦ ꯂꯥꯛꯄꯗ ꯃꯌꯥꯝꯅ ꯀꯦꯛ ꯀꯛꯅꯩ ꯑꯩꯗꯤ ꯃꯗꯨ ꯄꯥꯝꯖꯗꯦ ꯃꯔꯝꯗꯤ ꯆꯍꯤ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯄ ꯍꯥꯏꯁꯦ ꯁꯤꯗꯧ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅꯤ ꯅꯣꯡꯃ ꯅꯣꯡꯃ ꯅꯛꯁꯜꯂꯛꯑꯦ ꯍꯥꯏꯅꯤ ꯃꯅꯤꯡ ꯍꯜꯂꯛꯑꯗꯤ ꯍꯔꯥꯎ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯟꯗꯛ ꯆꯍꯤ ꯍꯟꯗꯛ ꯆꯍꯤꯗ ꯆꯍꯤ 19 ꯁꯨꯔꯦ ꯃꯊꯪ ꯆꯍꯤꯗ 19 ꯁꯨꯔꯅꯤ ꯍꯥꯏꯔꯗꯤꯀꯣ ꯑꯁ ꯍꯦꯛꯇ ꯆꯥꯎ ꯆꯥꯎꯅꯅꯤ ꯄꯥꯡꯊꯣꯛꯇꯣꯏꯁꯦ ꯕꯤꯀꯥꯁ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ
ꯅꯤꯡꯊꯝꯊꯥ ꯏꯪꯕꯁꯤꯗ ꯐꯃꯨꯡꯗꯒꯤ ꯑꯣꯜꯂꯛꯄ ꯃꯥꯜꯂꯤ Type C ꯏꯌꯔꯐꯣꯟꯗ ꯑꯍꯣꯡꯕ ꯑꯐꯕ ꯕ꯭ꯔꯥꯟ ꯑꯝꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯃꯣꯗꯦꯜ ꯑꯝꯇ ꯍꯥꯏ ꯑꯦꯝ ꯕ꯭ꯔꯦꯟꯒꯤ ꯑꯃꯗꯤ ꯂꯩꯕꯅꯤ ꯃꯣꯗꯦꯜ ꯅꯝꯕꯔꯒꯗꯤ ꯈꯪꯗ꯭ꯔꯤ ꯂꯨꯄꯥ 1,250ꯒ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯄꯤꯕꯅꯤ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯦꯝ ꯕ꯭ꯔꯦꯟꯒꯤ ꯍꯣꯏ ꯑꯦꯝ ꯕ꯭ꯔꯦꯟꯒꯤꯅꯤ ꯑꯩꯅ ꯂꯩꯔ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯑꯗꯨ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯑꯗꯣ ꯆꯍꯤꯃꯨꯛꯀꯤ ꯃꯃꯥꯡ ꯆꯍꯤꯗ ꯂꯩꯈꯤꯕ ꯃꯥꯜꯂꯦ ꯁꯟꯗꯦ ꯀꯩꯅꯣ ꯐꯃꯨꯡꯗ ꯅꯠꯇꯦ ꯐꯨꯠꯕꯣꯜ ꯐꯤꯜꯗꯩꯅꯦ ꯍꯥꯏꯌꯦ ꯀꯥꯏꯋꯥꯏꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯩꯅꯣ ꯐꯦꯁꯕꯨꯛꯇ ꯀꯩ ꯂꯝꯗꯅꯣ ꯑꯃꯈꯛ ꯅꯥꯏꯠꯀꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯇꯧꯕ ꯑꯃ ꯎꯏꯌꯦ ꯀꯩ ꯂꯝꯗꯅꯣꯗꯤ ꯈꯪꯗꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯅꯤ ꯃꯗꯣ ꯁꯥꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯏꯪꯉꯝꯃꯔꯣꯏꯗꯅꯀꯣ ꯃꯣꯏꯗꯤ ꯆꯦꯜꯂꯒ ꯆꯣꯡꯉ ꯁꯥꯟꯅꯩꯅꯤꯅ ꯑꯗꯣ ꯅꯥꯀꯟꯗ ꯐꯝꯃꯤꯁꯤꯡꯗꯤ ꯃꯩꯐꯨ ꯍꯧꯔꯒ ꯌꯦꯡꯗ ꯌꯥꯔꯣꯏꯍꯦ ꯀꯥꯏ ꯃꯊꯛꯇꯒꯤ ꯏꯪꯕ ꯂꯤꯛꯂꯥ ꯑꯃꯨꯛ ꯇꯥꯁꯜꯂꯛꯄꯗꯨꯗ ꯌꯦꯡꯉꯒꯀꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯗꯨ ꯌꯦꯡꯕ ꯀꯩ ꯂꯝꯗꯅꯣ ꯈꯪꯗꯦ ꯑꯩ ꯉꯁꯥꯏꯔ ꯀꯩꯅꯣꯇ ꯎꯔꯝꯃꯤꯅꯤ ꯐꯦꯁꯕꯨꯛꯇ ꯃꯗꯣ ꯕ꯭ꯂꯨꯇꯨꯠꯀꯤꯗꯗꯤ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯕ꯭ꯂꯨꯇꯨꯠꯀꯤ ꯍꯦꯗꯁꯦꯠꯇꯗꯤ ꯑꯐꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯔꯦꯗꯃꯤ ꯕꯠ 6 ꯂꯩꯔꯦ ꯋꯥꯟ ꯄ꯭ꯂꯁꯀꯤꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯕꯖꯦꯠꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯀꯌꯥꯝ ꯌꯥꯝ ꯕꯖꯦꯠꯇꯨ ꯀꯌꯥꯝ 1,000ꯗ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯂꯥꯛꯑꯣꯗ ꯍꯥꯏꯔꯤ ꯊꯗꯣꯏꯁꯨ ꯀꯟꯅ ꯀꯧꯔꯤꯌꯦ ꯐꯣꯟ ꯇꯧꯁꯜꯂꯛꯑꯣ ꯀꯥꯟꯗꯦ ꯀꯣꯏꯕ ꯁꯣꯏ ꯆꯠꯂꯝꯃꯅꯤ ꯅꯪ ꯁꯣꯝꯗ ꯉꯥꯏꯔꯤꯉꯩꯗ ꯃꯤ ꯂꯤꯀꯣꯟ ꯁꯥꯟꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎ ꯂꯩꯔꯝꯅ ꯐꯔꯛ ꯇꯥꯖꯅꯤꯍꯦ ꯒꯨꯗ ꯅꯥꯏꯠ ꯏꯌꯥꯝꯕ ꯁꯖꯦꯁ ꯇꯧꯕꯤꯌꯣ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ CE5 ꯂꯩꯅꯕ ꯁꯦꯝ ꯁꯥꯖꯕ ꯂꯣꯏꯖꯔꯦ ꯍꯥꯏꯔꯤ ꯑꯗ ꯕꯖꯦꯠ ꯂꯩꯔꯒꯗꯤ ꯄꯩꯁꯥ ꯂꯩꯔꯒꯗꯤ ꯂꯩꯕ ꯌꯥꯏ ꯑꯗꯣ ꯅꯣꯡ ꯅꯤꯅꯤꯇꯪ ꯉꯥꯏꯈꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯥꯡ 13-18 ꯍꯧꯗꯣꯏꯕ ꯀꯩꯅꯣꯁꯦ ꯑꯦꯃꯥꯖꯣꯟꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯁꯦꯜꯁꯦ ꯑꯁꯤꯗꯩꯁꯤꯗ 10% ꯏꯟꯁꯇꯦꯟ ꯗꯤꯁꯀꯥꯎꯟ ꯑꯃꯁꯨ ꯐꯪꯒꯅꯤ ꯑꯗꯒꯤ ꯑꯣꯐꯔꯁꯨ ꯄꯤꯔꯛꯀꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯃꯜꯗꯨꯗ ꯑꯦꯠꯂꯤꯁ ꯂꯨꯄꯥ 2,000-3,000 ꯑꯗꯨꯝ ꯈꯤꯇꯪ ꯀꯥꯟꯅꯅꯤ ꯑꯗꯨꯅ ꯑꯗꯨ ꯉꯥꯏꯔꯒ ꯂꯩꯔꯣ ꯑꯗꯨꯗꯅ ꯐꯔꯅꯤ ꯕ꯭ꯂꯨꯇꯨꯠꯁꯤꯡꯁꯦ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯦꯛꯇ ꯇꯥꯟꯅꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯗꯨꯗꯤ ꯀꯩꯅꯣꯅꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯕ ꯕ꯭ꯂꯨꯇꯨꯠ ꯚꯔꯖꯟ ꯈꯔ ꯅꯦꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯂꯨꯇꯨꯠ ꯚꯔꯖꯟ ꯂꯦꯇꯦꯁ ꯍꯧꯖꯤꯛꯁꯦ 5.2 ꯑꯣꯏꯔꯝꯒꯅꯤ 5.3 ꯌꯧꯔꯦ ꯑꯗꯨꯒꯨꯝꯕ 5ꯒꯤ ꯃꯊꯛꯇ ꯂꯩꯕ ꯌꯦꯡꯉꯣ ꯑꯗꯨꯒ ꯀꯩꯅꯣ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯌꯔ ꯄꯤꯁꯇꯨꯗꯅꯦ ꯃꯥꯏꯀ꯭रोꯐꯣꯟ ꯑꯃꯈꯛ ꯌꯥꯎꯕꯁꯨ ꯂꯩ ꯃꯥꯏꯀ꯭रोꯐꯣꯟ ꯃꯐꯝ ꯁꯥꯏꯠ ꯈꯨꯗꯤꯡꯃꯛ 2-3 ꯌꯥꯎꯕꯁꯨ ꯂꯩ ꯑꯗꯨꯅ ꯂꯩꯗ꯭ꯔꯤꯉꯩꯗ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯐꯖꯅ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯗꯨꯝꯕꯗꯗꯤ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯑꯗꯣ ꯌꯥꯝ ꯕꯖꯦꯠꯀꯤ ꯑꯍꯣꯡꯕ ꯍꯥꯏꯒ ꯇꯥꯔꯦꯅꯦꯀꯣ ꯂꯨꯄꯥ 1,000 ꯃꯌꯥꯗ ꯂꯩꯕ ꯄꯣꯠ ꯑꯗꯨꯝꯕꯁꯨ ꯃꯌꯥꯝ ꯂꯩꯗꯤ ꯂꯩꯕꯅꯦꯕꯀꯣ ꯌꯦꯡꯕꯗ ꯃꯁꯛꯀꯗꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕꯗꯗꯤ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤ ꯍꯋꯥꯏ ꯃꯔꯛꯇ ꯆꯦꯡ ꯑꯃ ꯌꯥꯎꯕꯗꯨꯅ ꯑꯩ ꯇꯧ ꯂꯩꯔꯤꯕꯁꯦ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯁꯤꯗ ꯀꯅꯥꯁꯨ ꯀꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣ ꯅꯪꯁꯦ ꯃꯤ ꯆꯪꯉꯛꯇꯕꯗꯨꯒꯤ ꯅꯪꯁꯦ ꯁꯥꯎꯅꯤꯡꯕꯗꯩ ꯁꯨꯝ ꯃꯊꯪ ꯋꯥꯈꯜꯁꯦ ꯄꯪꯑꯣꯟ ꯈꯜꯂꯛꯄ ꯃꯥꯜꯂꯤ ꯐꯣꯟ ꯇꯧꯔ ꯇꯧꯁꯜꯂꯣ ꯑꯗꯨꯅ 5.2 5.3ꯁꯤ ꯀꯗꯥꯏꯗ ꯀꯌꯥꯝꯅ ꯈꯪꯒꯗꯣꯏꯅꯣ ꯍꯥꯏꯌꯦ ꯑꯗꯨꯝ ꯀꯩꯅꯣ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯗꯨꯝ ꯍꯥꯏꯒꯅꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯁꯦ 5 ꯕ꯭ꯂꯨꯇꯨꯠ ꯚꯔꯖꯟ 5.2ꯅꯤ 3ꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯄꯟꯕꯅꯦ ꯑꯗꯨꯝ ꯌꯦꯡꯉꯣ ꯂꯩꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ iPad ꯑꯃ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯃꯟꯁꯤꯗ ꯂꯩꯒꯦꯅ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ iPad A16ꯁꯦ ꯌꯥꯕ꯭ꯔꯥ iPad Bionic Chip 18 Marchꯇ ꯂꯣꯟꯆ ꯇꯧꯔꯅꯤ ꯍꯥꯏꯔꯤꯁꯤ ꯉꯥꯏꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏ ꯌꯥꯝꯅꯃꯛ ꯍꯧꯖꯤꯛꯃꯛꯀꯤ ꯊꯕꯛ ꯂꯩꯕꯒꯤ ꯑꯊꯨꯕꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯒꯤ ꯌꯦꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯣꯏ ꯂꯩꯕꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯉꯥꯏꯕ ꯍꯥꯏꯁꯤꯅꯗꯤ ꯐꯩꯗꯅꯀꯣ ꯉꯥꯏꯔꯒꯗꯤ ꯂꯦꯇꯦꯁ ꯑꯣꯏꯕ ꯁꯣꯐꯋꯦꯌꯔ ꯂꯦꯇꯦꯁ ꯑꯣꯏꯕ ꯍꯥꯔꯗꯋꯦꯌꯔ ꯂꯩꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯐꯪꯒꯗꯣꯏꯅꯤꯅ ꯑꯗꯩ ꯂꯣꯟꯆ ꯇꯧꯔꯀꯥꯟꯗ ꯀꯔꯝꯕꯅ ꯐꯔꯤꯅꯣ ꯑꯅꯤꯗꯨꯗꯩꯗꯨꯗ ꯀꯝꯄꯤꯌꯔ ꯇꯧꯔꯀꯥꯟꯗ ꯐꯩ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯦ ꯃꯁꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯁꯦꯚꯤꯡ ꯈꯤꯇꯪ ꯑꯣꯏꯅꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯒ ꯂꯩꯕꯅꯗꯤ ꯉꯥꯏꯔꯒ ꯌꯦꯡꯕꯅꯗꯤ ꯐꯅꯤ ꯁꯣꯅꯤ ꯑꯣꯔ JBL ꯀꯔꯝꯕꯅ ꯄꯥꯝꯃꯤ ꯕ꯭ꯔꯣ ꯁ꯭ꯄꯤꯀꯔꯗ ꯍꯥꯏ ꯑꯩꯗꯤ JBL ꯄꯥꯝꯃꯤ JBLꯅꯁꯨ ꯅꯨꯡꯉꯥꯏ ꯃꯈꯨꯠ ꯃꯈꯣꯜ ꯏꯃꯨꯡ ꯀꯥꯏꯗꯅꯣ ꯅꯝꯕꯔ ꯀꯥꯏꯗꯒꯤ ꯅꯝꯕꯔ ꯌꯥꯎꯖꯗꯦ ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯝꯕꯔ ꯑꯃꯨꯛ ꯌꯥꯎꯅꯈꯤꯗ꯭ꯔꯕ꯭ꯔꯣ ꯐꯔꯛ ꯇꯥꯅꯤꯍꯦ ꯑꯗꯨꯗꯤ
number yawnadri kamai pau gawnadri ba noide Bluetooth wireless amta leige khalli masigi matangda kha haibiro budget to di thai budget to yengbiro palising ani na phai pam manung lei pamira humang pamira mangai mung pamira de ane photo bungamba price din sama leina mani dana ko aduda yaring khai di Bluetooth to latest version ngasai hai ki patumaina 5 tagi ta da ba 5.1 2 3 or sai bo manu ja lei badum yare 5 tagi ta da ba aduga active noise cancellation gumba yaw hai tare ko noise cancellation yaw busina wari sanabdu nungai bane ba ko loina aina ngangi bado aigi nakan da gari bu salasu katang lang nasu noise to sona kan mathang da taga do minduna tadra da aina ngang do mexing tadne ba nakan gari ma khol u wa leidana noise pyam do loina absorb do le ga di noise cancellation yaw jo ga wari sanabu nungai ta bane ko dai di aina ngang do mana taba khatana ta noise cancellation yaw ga dina ko na kongu da jiki hai ba earbuds kum da hapsan matam da ne ai ngon da sune maningi lang ba nil kong se khara makon hanthana tabne ba aduna adugumba ama yengo aduna di kwai farani oi bu ngai na haide ai tau huran ba mayam dan haide mani ne adu keno ni huran masalam bani numidang da di huran ba sidi numidang da active oi dana ko ai som da live yeng le di huran nya roi ni huran masalam bani ngi na tau mayam do mi gi kon thong sai ta war su sat di tumba ya di hai ba yam yaw bani adu ba kangu yam yaw bani do moi salam bani nang asi ngai ri si lak ta bas ye India ki film da bro na yam yeng ba am ta hai biro release tau riba tau riba da di khangde ba karam ain haipet yeng bam dile do reviewer mayam na hai ba da barun da wani acting du gi wani ta da facebook ta kai da yeng ning aktre border 2 do do yeng jara na khalam mane barun da wani acting do mayam na ngangna sangna ba mayam ta dai border ga isai du aseng ma gi su hana yari ba sande si ate da na hena ta ba am nungai ta sing ma ki hai da di sande si ate ya bi sei je ai ngon da yam hek ta ba emotional hojik su dum tu bu chung ga tawe meaning du yam phajai ba ko aduga akhoi gi ai personal life ta aduga mari leina ba mayam lei bani na ko moi gi lifestyle do kamai ni hingi moi na kari karam mong da matam da wa ba na nge ba ai khange ba mai seng na khange ba ko adu na ai de adugi sei do hek ta ba ga ne ai gi family gi mi sing sing ai adum kappe ba adum kappe adu sei do ta ba ding ge sei di mayam na am emotional ga li am na soft kanu oi na ta pi no wi da na hai hai hainaram ba yai haina ba yai adu ai gi oi na di ma do ai kham ngam de su ku kan da ta ba kan da wa khalin lam jala kan da kappe ba ko adu handa ke no bu da de feeling do yaw yaw de moi hai de chum me reviewer sing hai de chum sang silo hai na ko di bro I am back after long time karam tawri ge hai chingthai na chingthai after long time welcome you to my channel nungai di hai tai ro am ka lak wa am phare mx power bank si kai brand tai bu na phani bro hong ba mayam su Max power bank ID apik pa ay nasa do yam compact ko yam pa me ko si em brand isa apik da sa ay ko bak da ham yo Max ni ko adum nungai mo ne 5000 mAh ki ta ne maman jam hong ba adu ma si se kan one metal ne ba plastic na te ba ta jam ta re ba ko kem dong de ba ai nem tha da re ba ado si gi je lai ba yai ai gi channel da unboxing gi video ha hong ni handak kui jim ni lai ba handak chaki ba sale matam da lai gi ba ni sina ba nungai si lai yo apik ba ado 5000 mAh ni ko emergency ki backup ki damakta ni power bank na sita bu ai ko ta re emergency ki backup ki damakta ni dana power bank asi di ta mai ja hoi mung bu tha nam din na te do ta di su su so battery thang chan na ne do ai di apik pa portable loi ba ngaki emergency da backup pi ngam na ba le siam nungai si ai pais
isak piyo to pojin no kha ta ka chang gi da ko yengo adu link to adu da gi dum changa le salo anda ki sale ngai ro sale da lai ro offer su lakan aduga amana handakta launch tawkiba Oppo Reno 15C Pro kamdauge budget yamde paisa paijera khali Oppo si paiba ya puda Oppo Reno 14 Pro 15 Pro 15 Pro mini kain thui sing don loi ye camera ga do as Samsung gi S25 Ultra compare to we moi ge zoom ga do yam phaba phone ni dum paiba nungai ni leiba yai budget leiraga di price kya no haije price lupa lising amaga chama kanum ta piu ne si se sing ma cham ta piu ne offer ga pira di lising amaga phang ba da ki kanu ngai bane amna kanu ne kari ai ni wireless charging next sip yawe ba wire ta ki tor kan da si type c da ki tor kan da zum charge to su yai ba ko atopa phone da sumaina ke hai ni sigi wire si da ki tor ga type c da tor ga khoi na phone amma da charge to su dum yai aduna ta bi si wireless adum sumaina ai dum tor su yai charge to kore charge ang ye thain tor se nu ngai ra ni masi ma lai bi ai ado si loi na masi gi side na kano oi bagi maxset charger yaw bagi maxset charger du gi charge to ba ya na bai na plastic hai tan ne polycarbonate ne ba ko asigi side ma ahum kano si loi na si maning ga si metal ne aluminum oi ma le ta ra bne me amma ai khutai ke me am ta re su ta re do em tau de plastic yo jin han kai loi ni membrane gi yaw ne channel da sigi matang da yaw ni battery power bin na banum ye ado mayam na di mayam di ko mayam gi makhalon ga ai wakhalon ga ai na sai hai ba ai di 10 km ki pa me hai se ai di yum da budi 30,000 mAh ki power bank am chu lai 10,000 ki utho pojin to da lum mi da na go thabak chat pa dai power bank du hap na bai na mak da bag am mu khaw ba mu ya na bu da yam pam de si power bank masa di pocket ta option gi kan da adum yare phone du battery charge full na pu tor ga pu khro yum dei ko horen battery yum da lam da battery do ta do re kho tore ta re ha so jiki power bank khara portable su oiba adum ma thibne 5000 mAh khatane 5000 mAh se hojik matam da leiba phone sing je one time di fazana dum charge to ya ne anira khadi charge to budi ya roi than na ko maram di 5000 mAh ju ma gi efficiency to 80-90% on ba ma 4500 mAh te gi hena ma output to ma generate to bunga mam da ba yai aduna ai gi oina di ai di emergency da samna kan da power bank pai ne se kai no ai phone je battery charge goi thok re lambi da lam hang da kai dum thabam chat pada ai charge to bom leitre hai matam da battery to pick up pi na ba emergency di ngata kolam thang to ba ya di ya re na tra adum bai da mak ta ne ai phone je dum charge to dum me la ga game sana lai na bai di no na te ba power bank pai ne ste aduna ai di 5000 mAh ai gi oina di ya re en khal maming du embrain hai bane pi ga kon nungai hai ta ne sak pi ga ai kubak ta tham kan da si kubak da si pi jo ai di apik pa thiri ni side na pik pa apa ba si ju si tha heta tharap to ina se ai side ngo hena pa ba sai ka pa ba ta ma ba pik pa ni thiri ju hang ga de dum am ta lai ge na thi bani ado ai india gi market ta di lai ti ba keno gi lai ba anchor gi am lai ba ko am slim moi ba ma lai ba moi ju 5000 gi mai na make shape wireless charging ya ba india da phang de ba du ai ni chi la su ya deliver to ti ba india da deliver to bungam de ado ne ya ra ma ga de india da phang da ga so ai chi la ge se do pai leite US kumbada khana ba chat ki ba ko ti ba mari ta sing la ka da hala ka da bu da lei ba da tap ki ba na ta no pai lei dong man de anchor gauge ni anchor gauge ne apam bam su lei ba moi gi 100 watt ki khoi gi charger am ga lei ba USB socket hai ta ne pin do si khoi ni sum da si da na ma khata ni yaw cha ma khan ahum kun ahum yaw bu adum mam ta lei ge na yeng ba ne embrain gi di lei re ba ko india ta di lei ke no gi ka kan hai kan nothing gi CMF ki ga lai ba do 67 watt khatang oi ba ko adu so moi gi do one time da port ahum mak sin na ga di 40 40 watt la 25 watt 45 watt la du de hen ngam de ba ji kem breng gi di 65 watt ka laptop kum ga su charge to ya tu ne ba adu duna adum tang lai ye na khan mane du ya ki re Apple gi Arctic se kai oi do no handak no na thok pa hai Arctic se khoi kan oni mai sin na bam se tongal le am na hai kan da GPS kanu hai ta ne ko
ꯑꯩꯅ ꯄꯣꯠꯀꯨꯝꯕ ꯑꯃꯗ ꯑꯦꯅꯤ ꯑꯩꯒꯤ ꯕꯦꯒꯀꯨꯝꯕ ꯑꯃꯗ ꯀꯩꯅꯣꯝꯗ ꯒꯥꯔꯤꯒꯨꯝꯕ ꯑꯃꯗ ꯊꯝꯕ ꯃꯇꯝꯗ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯛ ꯇꯧꯅꯕ ꯈꯣꯠꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠꯅꯦ ꯃꯃꯜ ꯌꯥꯝ ꯇꯥꯡꯕꯅꯤ ꯑꯦꯄꯜꯒꯤꯗꯤ ꯑꯗꯨ ꯅꯠꯇꯕ ꯖꯤꯑꯣꯒꯤꯒ ꯂꯩꯕꯅꯤ ꯏꯁꯣꯡ ꯍꯣꯡꯕ ꯂꯨꯄꯥ 1,000ꯗꯒ ꯐꯪꯕ ꯖꯤꯑꯣꯒꯤꯒ ꯂꯩꯕꯅꯤ ꯑꯗꯣ ꯑꯩꯅ ꯂꯥꯏꯚ ꯊꯥꯏꯁꯤꯁꯨ ꯄꯨꯡ ꯑꯃꯒ ꯔꯟꯖꯤꯠꯇꯤ ꯂꯥꯛꯄꯗ ꯉꯥꯏ ꯑꯩꯅ ꯁꯣꯝꯗ ꯂꯣꯏꯁꯤꯜꯂꯒꯦꯅ ꯇꯧꯔꯤ ꯀꯥꯟꯁꯤꯗ ꯄꯨꯡ 1 ꯃꯈꯥꯏꯒꯤ ꯆꯥꯡ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯂꯥꯏꯚ ꯊꯥꯏꯁꯦ ꯔꯟꯖꯤꯠ ꯂꯥꯛꯑꯦ ꯍꯥꯏ ꯀꯨꯏꯔꯦ ꯎꯗꯕ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯂꯥꯏꯚꯁꯦ ꯄꯨꯡ 10:30 ꯇꯥꯔꯦ ꯄꯨꯡ 10:00 ꯅꯤꯐꯨꯃꯉꯥ ꯑꯗꯨꯋꯥꯏꯗꯀꯣ 10:45 ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯂꯥꯛꯄꯗꯁꯨ ꯌꯥꯎꯕ ꯆꯪꯉꯛꯄꯗꯁꯨ ꯉꯥꯏꯔꯤ ꯍꯦꯛ ꯆꯪꯉꯛꯄ ꯑꯩ ꯑꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦꯅ ꯍꯥꯏꯔꯅꯦꯅ ꯑꯩꯁꯦ ꯈꯤꯇꯪ ꯁꯥꯡꯅ ꯍꯥꯏꯔꯕꯅꯤ ꯃꯤꯅꯤꯠ 35ꯃꯨꯛ ꯃꯇꯝꯁꯦ ꯐꯝꯕꯗꯁꯨ ꯋꯥꯁꯜꯂꯦ ꯉꯛ ꯃꯔꯤꯒꯁꯨ ꯅꯥꯈꯠꯂꯛꯑꯦ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯁꯤꯌꯔ ꯇꯧꯕ ꯌꯥꯕꯒ ꯂꯩꯔꯒꯗꯤ ꯁꯠ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯁꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯣꯏꯁꯟꯅꯕ ꯑꯩꯗꯤ ꯉꯟꯅ ꯇꯨꯝꯕ ꯅꯨꯃꯤꯠ ꯀꯞꯊꯣꯛꯄꯗ ꯉꯥꯏꯔꯦ ꯃꯥꯅꯦ ꯆꯨꯝꯃꯝꯗꯣꯏꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯣꯝꯗ ꯂꯩꯀꯥꯏꯗꯁꯨꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯅꯤꯡꯊꯝꯊꯥ ꯃꯇꯝꯁꯤ ꯅꯠꯇꯕ ꯊꯕꯛꯗ ꯄꯨꯡ 3:30 ꯇꯥꯕꯒ ꯇꯨꯝꯕ ꯃꯤ ꯌꯥꯝ ꯂꯩ ꯐꯁꯨ ꯐꯩ ꯉꯟꯅ ꯇꯨꯝꯕ ꯉꯟꯅ ꯍꯧꯕ ꯍꯛꯆꯥꯡ ꯐꯕꯒꯤ ꯂꯩ ꯋꯥꯅꯦꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃꯛꯏꯗꯨꯅꯦ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯌꯥꯎꯔꯤꯗꯨꯅꯦ ꯑꯗꯣ ꯉꯟꯅ ꯇꯨꯝꯕꯁꯦ ꯌꯥꯝ ꯐꯩ ꯑꯗꯣ ꯄꯨꯡ 6:30 3 ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥ ꯉꯟꯅ ꯁꯨꯝ ꯃꯝꯃꯕꯅꯤ ꯑꯗꯣ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯕ ꯌꯥꯝ ꯏꯃꯨꯡ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯥꯏꯔꯦ ꯇꯁꯦꯡꯅ ꯃꯤꯀꯞ ꯑꯃ ꯊꯣꯛꯂꯛꯑꯝꯃꯗ꯭ꯔꯣ ꯄꯣꯠꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯩ ꯅꯨꯃꯤꯗꯥꯡ ꯍꯩꯅꯕ ꯅꯦꯆꯔꯦꯜ ꯑꯦꯅꯤꯃꯦꯜꯅꯤꯅ 12:00 ꯇꯥꯗ꯭ꯔꯤꯐꯥꯎ ꯋꯥꯈꯜꯁꯦ ꯅꯨꯃꯤꯠ ꯇꯨꯝꯕ ꯌꯥꯔꯦꯅ ꯐꯃꯨꯡ ꯆꯪꯕ ꯌꯥꯔꯦꯅ ꯑꯩꯅ ꯈꯟꯗꯕ ꯑꯃ ꯇꯧꯋꯦꯕ ꯑꯗꯨꯗꯨꯅ ꯇꯨꯝꯗꯕꯩ ꯋꯥꯅꯦ ꯑꯗꯣ ꯃꯌꯥꯝꯗꯤ ꯀꯃꯦꯟ ꯄꯤꯔꯛꯏꯁꯦ ꯐꯃꯨꯡꯗ ꯀꯃꯦꯟ ꯄꯤꯔꯛꯄ ꯂꯣꯏ ꯑꯣꯏꯔꯝꯒꯅꯤ ꯐꯩꯖꯨꯞ ꯁꯨꯞꯆꯜꯂꯒ ꯑꯗꯣ ꯑꯩꯗꯤ ꯐꯝꯃꯤꯁꯤꯅꯤ ꯐꯨꯔꯤꯠ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯟꯗꯛ ꯁꯟꯆꯥꯔ ꯁꯥꯊꯤ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯍꯥꯏꯌꯦ ꯁꯟꯆꯥꯔ ꯁꯥꯊꯤꯗꯣ ꯀꯩꯅꯣꯅꯤ ꯒꯣꯔꯃꯦꯟꯅꯅꯦ ꯃꯣꯕꯥꯏꯜ ꯐꯣꯟ ꯌꯨꯖꯔꯁꯤꯡꯒꯤ ꯂꯣꯀꯦꯁꯟ ꯃꯣꯏꯅ ꯀꯔꯥꯏꯗ ꯆꯠꯂꯤ ꯀꯔꯤ ꯃꯐꯝꯗ ꯆꯪꯉꯤ ꯑꯗꯩꯗꯤ ꯃꯣꯏꯅ ꯀꯔꯤ ꯁꯤꯖꯤꯟꯅꯩ ꯃꯣꯏꯒꯤ ꯗꯦꯇꯥ ꯀꯂꯦꯛ ꯇꯧꯅꯕ ꯑꯗꯨꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯈꯛꯅꯤ ꯑꯗꯣ ꯀꯩꯅꯣꯅ ꯒꯣꯔꯃꯦꯟꯅꯗꯤ ꯑꯍꯥꯟꯕ ꯍꯥꯏꯔꯝꯕꯁꯤ ꯃꯗꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯌꯨꯖꯔ ꯈꯨꯗꯤꯡꯃꯛꯇ ꯃꯦꯟꯗꯦꯇꯔꯤꯅꯤ ꯂꯣꯏꯅꯃꯛ ꯍꯥꯞꯀꯗꯕꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯀꯥꯏꯗ ꯆꯠꯂꯤ ꯀꯩꯗꯧꯏ ꯍꯥꯏꯁꯦ ꯇ꯭ꯔꯦꯛ ꯇꯧꯅꯕ ꯍꯥꯏꯕꯗꯨꯗ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯗꯨ ꯂꯩꯇ꯭ꯔꯦꯗꯅ ꯑꯩꯅ ꯀꯥꯏ ꯆꯠꯂꯦꯗ ꯃꯥꯅ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯒꯗꯤ ꯑꯩ ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯗꯨ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯑꯦꯄꯜ ꯑꯗꯩꯗꯤ ꯁꯦꯝꯁꯪ ꯑꯗꯨꯝꯕ ꯀꯝꯄꯅꯤꯁꯤꯡ ꯑꯗꯨꯗꯤ ꯌꯨꯖꯔꯁꯤꯡꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯗꯨ ꯌꯥꯗꯦꯅ ꯃꯣꯏꯅ ꯊꯤꯡꯕꯗꯒꯤ ꯌꯦꯠꯄꯗꯒꯤ ꯀꯣ ꯒꯣꯔꯃꯦꯟꯅ ꯃꯦꯟꯗꯦꯇꯔꯤ ꯅꯠꯇꯦ ꯍꯥꯞꯅꯤꯡꯕ ꯃꯤꯅ ꯍꯥꯞꯄꯣ ꯍꯥꯞꯅꯤꯡꯗꯕ ꯃꯤꯅ ꯂꯧꯊꯣꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯈꯤꯕ ꯋꯥꯅꯤ ꯑꯍꯥꯟꯕꯗꯗꯤ ꯂꯣꯏꯅꯃꯛ ꯃꯦꯟꯗꯦꯇꯔꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯞꯀꯗꯕꯅꯦ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯂꯥꯁꯁꯨ ꯍꯥꯞꯄꯣꯏ ꯑꯩꯗꯤ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯁꯤꯁꯦ ꯑꯩꯁꯨ ꯈꯔ ꯄꯥꯝꯃꯦꯕ ꯑꯩꯅ ꯀꯩꯗꯧꯔꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯐꯕ ꯊꯕꯛ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯇ꯭ꯔꯦꯛ ꯇꯧ ꯂꯩꯔꯒꯗꯤ ꯑꯗꯨꯒꯤꯁꯨ ꯃꯥꯡꯖꯕ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯟꯆꯥꯔ ꯁꯥꯊꯤ ꯑꯦꯞꯇꯣ ꯑꯩꯗꯤ ꯍꯥꯞꯅꯤꯡꯗꯦ ꯍꯥꯞꯄꯗꯤ ꯌꯥꯏ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯣ ꯑꯗꯨꯝ ꯃꯣꯏꯗ ꯄꯔꯃꯤꯁꯟ ꯑꯦꯂꯥꯎ ꯇꯧꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯣ ꯂꯥꯏꯐꯁꯤ IQ G10ꯗꯣ ꯂꯩꯅꯤꯡꯉꯦ ꯐꯒꯗ꯭ꯔꯥ ꯍꯥꯏꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯑꯣꯟꯂꯥꯏꯟꯗꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒꯅ G10 ꯂꯨꯄꯥ ꯂꯤꯁꯤꯡ ꯍꯧꯖꯤꯛꯇꯤ 30 ꯃꯅꯨꯡ 15 ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ 10R 10 G10 ꯑꯣꯏꯇꯥꯔꯒꯗꯤ ꯑꯍꯣꯡꯕ 15 ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯑꯃ ꯇꯧꯅꯤ ꯀꯥꯎꯔꯦ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ IQ ꯂꯩꯗ꯭ꯔꯁꯨ ꯍꯧꯖꯤꯛ ꯂꯨꯄꯥ 10,000 ꯕꯖꯦꯠꯇꯣ ꯑꯩ ꯆꯞ ꯆꯥꯕ ꯀꯥꯎꯊꯣꯛꯈꯤꯕꯩꯅꯤ 10,000ꯒꯤ ꯃꯅꯨꯡ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯂꯩꯕ ꯌꯥꯏ Oppo A13ꯗꯣ ꯂꯩꯕ ꯌꯥꯏ ꯕ꯭ꯔꯣ ꯀꯃꯦꯟ ꯑꯝꯇ ꯄꯥꯕꯤꯔꯛꯑꯣ ꯍꯥꯏ ꯀꯔꯤ ꯄꯥꯕꯤꯔꯛꯑꯣ ꯑꯩ ꯀꯥꯜꯂꯒ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯑꯣꯀꯦ ꯕ꯭ꯔꯣ Xiaomi MI Samsung ꯅꯦꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯅꯊꯤꯡ ꯐꯣꯟꯁꯤꯁꯨ ꯀꯔꯝꯕ ꯕ꯭ꯔꯥꯟꯅꯣ ꯃꯁꯤ ꯃꯔꯝꯗ ꯈꯤꯇ ꯍꯥꯏꯕꯤꯔꯛꯑꯣ ꯅꯊꯤꯡ ꯍꯥꯏꯅ ꯐꯣꯟꯁꯦ ꯀꯩꯅꯣꯅꯦ ꯍꯥꯟꯅ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯀꯩꯅꯣ ꯑꯣꯏꯔꯝꯕꯗꯣ ꯐꯥꯎꯟꯗꯔ ꯑꯣꯏꯔꯝꯕ ꯀꯥꯜꯄꯤ ꯍꯥꯏꯗꯣ ꯃꯥꯅ ꯍꯧꯗꯣꯛꯄ ꯕ꯭ꯔꯥꯟ ꯑꯃꯈꯛꯅꯤ ꯅꯊꯤꯡꯁꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯁꯕ ꯕ꯭ꯔꯥꯟꯅꯤ ꯑꯩꯈꯣꯏꯒꯤ CMF ꯍꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯊꯤꯡꯁꯤꯒ CMFꯁꯤꯒ ꯄꯨꯔꯥ ꯇꯣꯈꯥꯏꯅꯈ꯭ꯔꯦꯕ ꯃꯣꯏꯁꯦ ꯃꯔꯤ ꯑꯝꯇ ꯂꯩꯅꯗ꯭ꯔꯦ CMFꯁꯤꯅ ꯏꯟꯗꯤꯌꯥꯗ ꯕꯦꯁ ꯇꯧꯕ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯔꯦ ꯏꯟꯗꯤꯌꯥꯗ ꯑꯣꯏꯅ ꯃꯣꯏ ꯄꯣꯠ ꯆꯩ ꯁꯥꯕ ꯐꯣꯟ ꯀꯩꯀꯩ ꯁꯥꯕ ꯇꯧꯗꯣꯔꯦ ꯑꯗꯨꯒ ꯅꯊꯤꯡ ꯐꯣꯟꯁꯤꯅ ꯑꯗꯨꯝ ꯆꯥꯏꯅꯤꯁ ꯔꯣꯝꯗꯒꯤ ꯑꯣꯄꯔꯦꯠ ꯇꯧꯔꯛꯑꯦ ꯃꯣꯏꯁꯦ ꯀꯩꯅꯣꯅꯤ
origin di samna hai kan da Chinese origin brand hai ta nothing ai su 15 paijari bro iPhone 15 hai do male mo do wale kwa pai di ado cycle count je kai no details ta ai hoji ba khang je hai cycle count hai se kai no ni koina phone gi battery se full 0 da 100% book charge to ba amu 100 te mu 0 ba mu discharge to ba hai tare si se cycle amane battery gi cycle am ching sumaina phone se battery se lising lak charge to ba da lising ma rak charge to ba di battery se kem to roi haina company na claim to bam khang lai ne ko adun ni cycle cloud ka kain count hai se yam sam da ado aman handa ta launch to gi Oppo Reno 15 Oppo Reno 15 yang pai Oppo je hana di sahi guding gi launch to mane ko hojik ti tha taru khuding gi tawre 14 Pro 14 ga do launch to gi ta ngai ri tha taru pha do ji 15 mo launch tawre mathang tha taru la ga mu 16 mu thola ni ado moi jo camera gi matang la ga de dum yai design jam phasai handa ki Oppo kano sing do ai di compact oi bu na ni mo na pam moi gi display apik phase am chaw ba display sai pam de one hand na use to ya ba se sum nei pam ado mayam pung amaga 10 minute yam sange pung 10 minute ko thang asa sale ai live se ni manga utang le dei lo shal lage ina tai thai se pung am henjale wasale pham da sing na ha adu duna ne ai se lo shan am to rage mathang gi hafta da so mo dum mayam thengna se wari ngasi sanai smaina dum sana se mayam khang da dum ta thok ta si thong ne se wari wa tai sanam se nuai adu mathakta mathanggi andaki ta chaliba ta se aina enogi video ma smart watch ki video ma thagat ke na semi loidore adu kora dai soidana thagala kani smart watch ki video sune kamai to no hai kan ko ekhoi loina ma smart watch loi sinai ko ai ju dum si mayam su dum si birang mani akhang ba mi di hai ba mi di mayam ma kana am tu da hai da su dum gari ado kana gombo am smart watch ma leiraga dum si gari si bu mai na adu dai hena karim ta hen ba sina da ba mi am lai ba ko adumaina ichal ama khang ma ngai da mama hai je khar kuire atuda comment ro kibni khoi ge smart watch se kamaina sin aduna si gana bu si kai kamai kai sin ba ya ge na comment ro ke atuda aina sum khan bada sin ba hai da ba khang da ba mi se dum khar lai ba male adum moi gi na khal ga ina adum sembani video do mayam ngai biram mo do yin ase one hand na use to bugi di bro 12 minute gumba pai ba ai one hand na use to bugi di ai adugi screen size to na kwai di best ni ado iPhone 13 mini do pa me madu lai ge na khalini hand da hoji han bada di phang de na ko ado maina big ball compact oi ba screen ju launch to tre da ko ai ma du lai ge khalini adu pai be sab saram ni one hand na ai di adu pa ma lai ni ai han de so hoji 12 mini je thế rồi đúng vậy sẽ có nungai sẽ là khuất nam rồi hay nó bay về thì nó sẽ là về rồi thà tin mình nhìn tôi hẹn à tăng advance rồi vậy thà tin mình nhắm tin nhìn vậy khá lên bro thôi lúc u sẽ ở khăn nungai này hay nên chỉ nungai jadi cái nó thagat jadi ai ta đấy có ai u ở khăn nungai ai chứ ai kari hen ba kari mating tàu bây giờ ba lấy nó nè am nay u kan da nungai ta ba ai wa khăn nungai bro anak pa dagi camera je kaya no camera se iPhone yam hele ara pa zoom kai ka Samsung hele anak pa da hele se kai no ne macro sensor ina to ngana ga sensor yaw di ko Samsung da so dum nuai ram macro sensor yaw ga di anak pa pot pik pa yam apik po object sing da ka pa yai ara pa gina telephoto lens adu mai lens gi kai no sina pum khena ba matung na nuai ba tu adu de hoji kenoge kare
ꯅꯣꯛꯐꯗꯦ ꯒꯦꯝ ꯂꯩꯕꯗꯣ ꯃꯃꯥꯡꯉꯩꯒꯤ ꯇꯥ ꯐꯔꯨꯛ ꯔꯦꯍꯦꯃꯨꯗꯤꯟ ꯇꯧꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯗꯤ ꯁꯌꯣꯅꯥꯔꯥ ꯍꯥꯏꯅ ꯁꯛꯄꯗꯣ ꯁꯌꯣꯅꯥꯔꯥ ꯁꯌꯣꯅꯥꯔꯥ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯌꯧꯔꯦ ꯇꯥ ꯔꯦꯍꯦꯃꯨꯗꯤꯟ ꯁꯌꯣꯅꯥꯔꯥ ꯇꯥ ꯐꯔꯨꯛ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ ꯀꯩꯅꯣꯅꯦ ꯍꯥꯏꯌꯨ ꯊꯝꯂꯛꯑꯦ ꯑꯗꯨꯕꯨꯔꯥ ꯇꯥ ꯐꯔꯨꯛꯀꯤ ꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝꯁꯤꯡꯁꯤ ꯀꯩꯗꯧꯕꯗ ꯇꯥꯈꯤꯗꯣꯏꯅꯣꯃꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯍꯥꯏ ꯑꯃꯁꯤꯅ ꯃꯩꯇꯩꯒꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯑꯩꯅ ꯃꯀꯣꯛ ꯊꯪꯉꯒ ꯂꯩꯔꯒ ꯆꯤꯡꯉꯒ ꯄꯨꯕꯗ ꯈꯣꯡꯕꯥꯟꯗ ꯆꯤꯡꯊꯔꯨꯕꯒꯤꯅꯦ ꯍꯥꯏꯗꯣ ꯑꯉꯥꯡ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯌꯨ ꯉꯥꯎꯕ ꯈꯪꯗꯦ ꯑꯗꯨꯝ ꯂꯥꯛꯏ ꯃꯣꯏꯁꯨ ꯍꯥꯏꯗꯣ ꯑꯗꯒꯤ ꯁꯣꯝꯒꯤꯁꯤꯅꯅꯦ ꯍꯥꯎꯁꯤ ꯇꯧꯔꯝꯗꯥꯏꯗ ꯃꯣꯏꯒꯤ ꯍꯥꯎꯁꯐꯨꯜꯒꯤ ꯄ꯭ꯔꯥꯏꯖꯇꯣ ꯑꯩꯅ ꯄꯥꯏꯕꯤꯒꯦꯅ ꯄꯥꯏꯔꯒ ꯃꯥꯡꯉꯨꯕꯒꯤꯅꯤ ꯃꯣꯏꯁꯨ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤꯗ ꯑꯩ ꯊꯤꯕꯗ ꯁꯤ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯇꯥꯔꯔꯣꯏꯗꯕꯅꯦ ꯍꯥꯏꯗꯣ S24 ꯑꯜꯇ꯭ꯔꯥꯒ iPhone 15ꯒ ꯀꯥꯞꯄ ꯀꯥꯟꯗ 15ꯅ ꯌꯥꯝ ꯍꯦꯜꯂꯦ ꯕ꯭ꯔꯣ 1x ꯍꯥꯏ ꯀꯦꯃꯦꯔꯥꯒꯤꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯒꯨꯝꯕ ꯀꯦꯃꯦꯔꯥꯒꯨꯝꯕꯗꯤ iPhoneꯒꯤ ꯂꯝꯕꯥ ꯂꯩꯇꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯒꯤꯅꯣ ꯑꯃ ꯍꯧꯖꯤꯛꯀꯤꯗꯨꯒꯤ ꯅꯣꯛꯐꯗꯦꯗ ꯊꯥꯕꯜꯂꯩꯗꯨꯒ ꯐꯔꯨꯛꯇꯨꯒ ꯅꯨꯡꯁꯤꯅꯔꯛꯑꯀꯥꯟꯗ ꯎꯅꯕ ꯂꯣꯏꯔꯀꯥꯟꯗ ꯊꯥꯕꯜꯂꯩꯗꯨꯅ ꯇꯥ ꯐꯔꯨꯛ ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯂꯩꯍꯧꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯀꯩꯅꯣꯗꯨꯅ ꯐꯔꯨꯛꯇꯨꯅ ꯑꯗꯣ ꯊꯥꯕꯜꯂꯩ ꯑꯩ ꯀꯩꯅꯣꯝꯇꯗꯤ ꯍꯥꯏꯈꯤꯒꯦ ꯅꯉꯣꯟꯗ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣ ꯍꯥꯏꯅ ꯍꯥꯏ ꯀꯔꯤꯅꯣ ꯍꯥꯏꯔꯣꯃꯤ ꯑꯩ ꯆꯠꯂꯒꯦꯃꯤ ꯊꯦꯡꯉꯦꯃꯤ ꯑꯗꯨꯕꯨꯔꯣ ꯑꯁ ꯑꯩꯅꯅꯦ ꯅꯪꯁꯦ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯗ ꯊꯥꯕꯜꯂꯩꯗꯨꯅ ꯁꯨꯝ ꯆꯠꯈ꯭ꯔꯀꯥꯟꯗ ꯁꯨꯝ ꯂꯥꯞꯊꯣꯛꯄꯗ ꯃꯥ ꯂꯥꯛꯕꯗ ꯊꯥꯕꯜꯂꯩ ꯑꯩꯗꯤꯅꯦ ꯅꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯨꯐꯥꯎ ꯍꯦꯛ ꯅꯨꯡꯁꯤ ꯅꯣꯏꯒꯤ ꯉꯥꯅꯨ ꯃꯆꯥ ꯆꯦꯟꯕꯤꯗꯣ ꯑꯗꯨꯐꯥꯎ ꯅꯨꯡꯁꯤ ꯍꯥꯏꯗꯣ ꯅꯖꯤꯃꯥ ꯍꯥꯏꯕ꯭ꯔꯥ ꯕ꯭ꯔꯣ ꯊꯥꯕꯜꯂꯩ ꯅꯠꯇꯦ ꯅꯖꯤꯃꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯖꯤꯃꯥ ꯑꯩꯗꯤ ꯅꯣꯏꯒꯤ ꯀꯔꯤ ꯉꯥꯅꯨ ꯃꯆꯥ ꯆꯦꯟꯕꯤꯗꯣ ꯑꯗꯨꯕꯨ ꯍꯦꯛ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯦ ꯇꯧꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯣ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯤꯕꯒꯤ ꯌꯥꯔꯤꯃꯦ ꯌꯥꯔꯤꯃꯦꯃꯦ ꯇꯧ ꯅꯨꯡꯉꯥꯏꯕꯅꯤ ꯅꯖꯃꯥ ꯃꯥꯒꯤ ꯐꯔꯨꯛ ꯍꯥꯏꯕ ꯁꯥꯅꯤꯡꯍꯟ ꯃꯥꯟꯕꯗꯨ ꯇꯨꯗꯨꯅ ꯑꯩꯒ ꯃꯥ ꯀꯣꯏꯅꯔꯦꯗꯅ ꯏꯀꯥꯏꯗ ꯋꯥ ꯋꯥ ꯂꯥꯎꯔꯤꯃꯦ ꯌꯦꯡꯉꯣ ꯐꯔꯨꯛꯇꯣ ꯅꯨꯃꯤꯠꯁꯦ ꯑꯃ ꯀꯣꯟꯗ ꯆꯪꯈꯤꯗꯣꯔꯦ ꯍꯥꯏꯗꯣ ꯍꯣꯏꯅꯦ ꯑꯥ ꯃꯔꯨꯝꯗ ꯆꯪꯈꯤꯗꯣꯔꯦ ꯇꯥꯔꯦꯕꯨꯗꯤ ꯁꯌꯣꯅꯥꯔꯥ 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 ꯇꯥꯔꯦꯕꯨꯗꯤ ꯁꯌꯣꯅꯥꯔꯥ 45 ꯇꯥꯕ ꯉꯥꯏꯕꯅꯦ 10:45ꯗ ꯂꯣꯏꯁꯤꯜꯂꯒꯦꯗꯅ ꯃꯤꯅꯤꯠꯁꯤ ꯃꯔꯤꯃꯨꯛꯇꯤ ꯋꯥꯠꯂꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯌꯣꯅꯥꯔꯥ ꯁꯛꯃꯤꯟꯅꯔꯁꯦ ꯌꯥꯎꯅꯥ ꯁꯛꯄ ꯃꯇꯝ ꯌꯧꯔꯦ ꯇꯥ ꯐꯔꯨꯛꯀꯤꯅꯦ ꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝꯁꯤꯡꯁꯤ ꯀꯔꯤ ꯑꯐꯕ ꯀꯔꯃ ꯇꯧꯕꯗ ꯇꯥꯔꯤꯃꯣ ꯌꯥꯀꯤ ꯀꯣꯛꯁꯤꯗ ꯌꯦꯔꯨꯝ ꯑꯃꯒ ꯊꯝꯖꯤꯜꯂꯗꯤ ꯌꯦꯅꯥꯎ ꯑꯣꯜꯂꯒ ꯁꯣꯏꯗꯅ ꯑꯣꯟꯈ꯭ꯔꯅꯤ ꯏꯃꯥ ꯇꯨꯒꯤ ꯗꯥꯏꯂꯣꯛꯇꯨꯗꯤ ꯌꯥꯛꯅ ꯍꯥꯏꯒꯗꯕ ꯅꯠꯇ꯭ꯔꯣ ꯐꯖꯩ ꯐꯖ ꯐꯖꯕ ꯗꯥꯏꯂꯣꯛ ꯌꯥꯝ ꯅꯤꯡꯁꯤꯡꯍꯜꯂꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯇꯨꯀꯥꯔꯤ ꯃꯊꯪꯒꯤ ꯀꯥꯔꯤꯗꯨ ꯁꯟꯗꯦ ꯅꯨꯃꯤꯠꯇꯨ ꯇꯨꯗꯨꯗ ꯃꯌꯥꯝ ꯉꯥꯏꯖꯜꯂꯝꯃꯣ ꯑꯩꯍꯥꯛꯁꯨ ꯃꯇꯝ ꯆꯥꯅ ꯀꯥꯏꯗꯣꯛꯆꯔꯛꯑꯒꯦ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯍꯔꯥꯎ ꯍꯔꯥꯎ ꯉꯁꯤ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯀꯔꯤ ꯀꯃꯦꯟꯁꯤ ꯃꯊꯪ ꯃꯊꯪ ꯖꯔ ꯖꯔ ꯁꯔꯥ ꯁꯔꯥ ꯇꯧꯁꯜꯂꯛꯄ ꯇꯨꯗꯅꯤ ꯌꯥꯝꯅ ꯍꯔꯥꯎꯒꯗꯧꯔꯤꯕꯁꯤ ꯅꯣꯛꯅ ꯅꯣꯛꯅ ꯀꯥꯏꯅꯕ ꯇꯥꯔꯦꯅꯦ ꯉꯁꯤꯗꯤ ꯈꯨꯗ ꯍꯥꯐꯤꯁ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯔꯤ ꯑꯉꯥꯡꯕꯁꯤ ꯑꯉꯥꯡꯕꯁꯤꯗ ꯑꯩꯒꯤ ꯑꯆꯧꯕ ꯈꯨꯕꯤꯁꯤꯅ ꯀꯤꯠ ꯂꯥꯎ ꯅꯝꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯇꯨ ꯑꯣꯏꯔꯕꯗꯤꯀꯣ
ꯑꯉꯥꯡꯕꯁꯤꯗ ꯑꯩꯍꯥꯛꯀꯤ ꯈꯨꯕꯤꯁꯤꯅ ꯀꯩ ꯇꯧꯁꯤꯜꯂꯒꯦ ꯀꯔꯤ ꯃꯥꯒꯤ ꯐꯔꯨꯛ ꯍꯥꯏꯌꯣ ꯆꯥꯅꯤꯡꯍꯟꯕ ꯃꯥꯟꯕꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯏꯁꯜꯂꯛꯏꯅꯦꯃꯤ ꯅꯪꯕꯣ ꯑꯩ 45 ꯇꯥꯕ ꯉꯥꯏꯕꯅꯤꯀꯣ ꯄꯤꯀꯦ ꯐꯦꯛꯁ ꯍꯧꯖꯤꯛꯇ ꯂꯩ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯅ ꯇꯧꯈꯠꯂꯛꯏꯅꯦ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯅꯤ ꯅꯪ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤ ꯃꯌꯥꯝꯗꯤ ꯉꯁꯥꯏꯗꯒꯤ ꯃꯇꯝ ꯇꯥꯕ ꯉꯥꯏꯗꯅ ꯃꯤ ꯁꯥꯌꯣꯅꯥꯔꯥ ꯁꯛꯈ꯭ꯔꯀꯥꯟꯁꯤꯗ 43 ꯆꯠꯂꯤꯁꯦ ꯑꯩꯅ 45 ꯇꯥꯕꯒ ꯑꯩꯒꯤ ꯈꯨꯕꯤ ꯑꯆꯧꯕꯁꯤꯅ ꯉꯥꯡꯕꯗꯨꯗ ꯀꯩꯗꯧꯁꯤꯜꯂꯒꯦꯅ ꯉꯥꯏ ꯂꯩꯔꯕꯅꯤ ꯋꯥꯔꯦ ꯐꯝꯕꯗ ꯑꯩꯈꯣꯏ ꯉꯛꯂꯤꯁꯤꯒꯤ ꯌꯥꯡꯂꯦꯟ ꯃꯔꯤꯁꯤ ꯅꯥꯈꯠꯂꯛꯑꯦ ꯁꯨꯝ ꯐꯝꯃꯒ ꯂꯩꯕꯒꯤ ꯀꯨꯏꯔꯦꯗꯅꯀꯣ ꯑꯩꯅ ꯐꯝꯃꯤꯁꯦ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯄꯨꯡ 1.5 ꯐꯥꯔꯦ ꯑꯗꯨꯅꯅꯦ ꯉꯝꯃꯛꯇ꯭ꯔꯦꯕ ꯋꯥꯔꯤ ꯇꯥꯒꯦ ꯆꯪꯂꯛꯏꯃꯤꯅꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯋꯥꯔꯤ ꯂꯣꯏꯔꯀꯥꯟꯗ ꯆꯪꯉꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯀꯔꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁ꯭ꯀꯨꯜꯗ ꯁꯛꯄ ꯏꯁꯩ ꯑꯃ ꯂꯩꯕꯅꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯁꯥ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯝ ꯌꯧꯔꯀꯥꯟꯁꯤꯗ ꯑꯗꯨꯅ ꯑꯊꯦꯡꯕꯗ ꯊꯥꯕꯜ ꯐꯒꯠꯂꯛꯏꯕ ꯐꯣꯔꯇꯤ 5 ꯆꯠꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄꯁꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯕ ꯃꯌꯥꯝꯁꯨ ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯨ ꯊꯦꯡꯖꯜꯂꯛꯑꯦ ꯅꯨꯃꯤꯗꯥꯡꯒꯤꯀꯣ ꯏꯃꯥ ꯃꯇꯨꯗꯤ ꯂꯝꯀꯥ ꯂꯨꯏ ꯍꯥꯏꯔꯤꯅꯤ ꯃꯇꯝꯁꯤꯁꯨ ꯉꯁꯤꯒꯤꯗꯤ ꯁꯥꯡꯉꯦ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯑꯍꯦꯟꯕ ꯍꯪꯅꯤꯡꯕꯁꯨ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯦ ꯀꯃꯦꯟꯁꯨ ꯀꯌꯥ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯐꯝꯕꯗ ꯋꯥꯁꯜꯂꯛꯑꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯃꯤꯅꯤꯠ ꯑꯃꯇꯪ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯍꯧꯒꯦ ꯑꯩ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯀꯗꯕꯁꯨ ꯊꯥꯒꯠꯍꯧꯗ꯭ꯔꯦ ꯑꯗꯣ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯊꯥꯒꯠꯂꯛꯀꯗꯧꯕ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯚꯤꯗꯤꯑꯣꯁꯤꯡ ꯃꯌꯥꯝ ꯌꯦꯡꯉꯒ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯞꯇ ꯅꯝꯁꯤꯟꯕꯤꯌꯨ ꯌꯥꯔꯗꯤ ꯆꯦꯅꯦꯜꯁꯤ ꯈꯤꯇꯪ ꯒ꯭ꯔꯣ ꯇꯧꯅꯕ ꯑꯩꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯈꯤꯇꯪ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯃꯨꯛ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯃꯁꯤꯒꯤ ꯁꯨꯃꯥꯏꯅ ꯅꯣꯛꯅꯈꯦꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯏꯕꯨꯡ ꯍꯥꯏꯌꯦ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯀꯥꯏꯅꯅꯕ ꯕꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯚꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ